MS Diary bu nungshibiduna MS Diary bu support tawbiriba mayam punakpo ahanmawtada MS Diary gi maikaidagi ikoknona kurumjari amadi channel asida taram nokjari matam khara technical gi problem na video thagatpa ngamjarudre adubu ngasisu mayamgidamak nungainanabagidamak anouba film amagi explanation puduna lakjari film adudi Dracula Untold Dracula Untold hariba film asida matau karamna Wasia amadi Transylvania hariba lam ani adugi Balat hariba prince aduna Pak Chaurba Ottoman Empire dagi makoigi family amadi mahaki kingdom asibu matau karamna kankhibage habadu film asina ulli film asi IMDb da 6.3 rating phangki Google user singna 84% like to film ni film asi namma matamda $70 million sangki aduga film asina box office ta tankibana $217.1 million ni film asigi director Gary Shore ni aduga film asida maruoiba saktam langliba miyoi kharagi ming taksarake balat ki saktam da Luke Evans balat ki nupi Merana ki saktam da Sara Gadon balat ki masanupa Ingras ki saktam da Art Parkinson Mohammed II ki saktam da Dominic Cooper aduga balat po vampire onhan kiba master vampire adugi saktam da Charles Dance mayam explanation nasi puning changna madi munna tabiu haribe explanation nasi dagi question manga ka khangelaga quiz ama tokjagani hariba quiz asi video thagaliba numit asigi nongan mada thagacherkani wahang sing adugi paukum madu MS Diary gi WhatsApp number 70058455355 amuka suhan nan singjari 70058455355 hariba sida isagi ming amadi leifam na singba hapiraba matungda paukum adu thabiru achumba paukum pibirak liba ichilinaw sing adugi lucky draw ochagani aduga winner orba misak aduda lupa chamonga gi manasu pijagani mayam taminasi film asi balat hariba ningthau adugi machanupa Ingiras na liba warini 14th century gi matamda balat na palingi matam aduda Europe ki tongan mafam singda Ottoman Empire gi pak chaur leibak asina makhoi gi makhada leiba tongan ma leibak kayadagi loipot lobudagi hendoktana makhoi gi leibak sing adudagi angang lising phaduna makhoi gi lanmi ohelami hairiba lanmi sing asi awaba nungaiba sangsar gi tonganba mahau sing asi amata khangalamde makhoi bu mi hatpa mi bu phunaba hairiba sigumna singba lanmi emo oibagi mathau du khaktamak tambirami hairiba adugum laba lanmi sing adugi marakta balat cho amani balat angang oringi matamdagi Ottoman Emperor da mahak pokpa mapana Ottoman Emperor si kayam yamna mahakna loyal oibagi habdu udna nabagi damak balat cho Ottoman Emperor da pithoklami mahak asi balat the Impaler the son of the dragon haga su khangnarmi hairiba matam aduda balat mapung phaba warrior ama oiraba matung mahak lebak ta halaktuna mahak ingna signa santi leina palami mepung khudingna mahak pu kinarami mahak ki maming tang tabada mi khudingmak thak ningnarami adu mahak asi mahak ki praja singna prince hair khangnarami aduga mahak ki masanu pagina father haina mahak ki masanu pana korami film asi gi han masin do lewasi Broken Tooth Mountain hariba mafam adudagi chentharapa turen isial amadani hariba mafam aduda Turkey gi lanmi singi helmet ama taramba thengnaki matam aduda Dimitri hariba balat ki manai aduna balat nang kari khanbage madu balatna pot adu purakna ba khangalami aduga hariba pot adu Hazma Bey hariba Ottoman Emperor gi Army Commander adugi Scott ta yawwa miyoi singini hermi mahakna makha tarduna maduda mahaki lanmi emana masidadi Turkey gi lanmi sing haibadi Turk singna makhoi khakta mafam masida kari toba laklibano haiduna hanglami maduda balatna Turk singna kaidongnungda naitom chatloi masida kanagumba ama leramba tarabadi madudagi henba mayam ama leramkhigani hermi karigumba makhoi gi Scott sing aduna lakpa tarabadi makoina khudum chanchanbagi ahanba kongthang amani harami
ꯃꯍꯥꯛꯅ ꯇꯨꯔꯦꯟ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟ ꯑꯗꯨ ꯕ꯭ꯔꯣꯀꯟ ꯇꯨꯠ ꯃꯥꯎꯟꯇꯦꯟꯗꯒꯤ ꯆꯦꯟꯊꯔꯛꯄꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯗꯤꯃꯤꯇ꯭ꯔꯨꯗ ꯃꯍꯥꯛꯀꯤ ꯀꯦꯁꯇꯜ ꯑꯗꯨ ꯂꯥꯟꯃꯤ ꯗꯕꯜ ꯉꯥꯛꯑꯣ, ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯤꯃꯤꯇ꯭ꯔꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯚꯥꯂꯥꯠꯅ ꯇꯔꯛꯁꯤꯡꯅ ꯑꯩ ꯈꯪꯍꯟꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯂꯥꯟ ꯇꯥꯟꯅꯅꯕꯒꯤ ꯑꯍꯥꯟꯕ ꯈꯨꯗꯝꯅꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯂꯥꯟ ꯁꯣꯏꯗꯅ ꯇꯥꯔꯛꯂꯒꯗꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯦꯟꯗ꯭ꯔꯤ ꯑꯃꯗꯤ ꯅꯤꯀꯣꯂꯦ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯕ꯭ꯔꯣꯀꯟ ꯇꯨꯠ ꯃꯥꯎꯟꯇꯦꯟꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯚꯥꯂꯥꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯈꯔ ꯕ꯭ꯔꯣꯀꯟ ꯇꯨꯠ ꯃꯥꯎꯟꯇꯦꯟ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯕ꯭ꯔꯣꯀꯟ ꯇꯨꯠ ꯃꯥꯎꯟꯇꯦꯟ ꯌꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯕ꯭ꯔꯣꯀꯟ ꯇꯨꯠ ꯃꯥꯎꯟꯇꯦꯟ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯁꯨꯔꯨꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯆꯪꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ ꯁꯦꯛꯄꯤ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯚꯥꯂꯥꯠꯅ ꯇꯔꯛꯁꯤꯡ ꯑꯗꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯚꯥꯂꯥꯠꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯁꯦꯛꯄꯤꯁꯤꯡꯅ ꯄꯥꯏꯊꯣꯔꯛꯂꯣꯏ, ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔꯅ ꯑꯌꯦꯠꯄ ꯄꯤꯕꯗꯒꯤ ꯄꯥꯏꯊꯣꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯩꯃꯥꯏ ꯑꯗꯨ ꯁꯔꯨ ꯑꯇꯣꯏ ꯑꯀꯥꯏ, ꯃꯤ ꯃꯀꯣꯛꯀꯤ ꯃꯔꯨꯅꯆꯤꯡꯕ ꯀꯌꯥꯅ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯚꯥꯂꯥꯠꯅ ꯂꯩꯃꯥꯏꯅꯤ, ꯑꯗꯨꯁꯨ ꯁꯔꯨ ꯇꯟꯅ ꯊꯜꯂꯕ ꯂꯩꯃꯥꯏ ꯑꯃꯅꯤ, ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯇꯔꯛꯁꯤꯡꯅ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯊꯪꯅ ꯆꯪꯉꯤꯕ ꯚꯥꯂꯥꯠꯀꯤ ꯃꯅꯥꯏ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯑꯊꯨꯕ ꯃꯑꯣꯡꯗ ꯐꯥꯔꯒ ꯃꯍꯥꯛꯄꯨ ꯍꯥꯠꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯄ ꯍꯧꯔꯛꯄꯗꯒꯤ ꯚꯥꯂꯥꯠꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟ ꯇꯝꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯅꯥꯏ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯀꯔꯤꯅꯣ ꯈꯪꯗꯕ, ꯁꯥꯅꯤ ꯃꯤꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯐꯥꯔꯒ ꯍꯥꯠꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯚꯥꯂꯥꯠꯇ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯚꯥꯂꯥꯠꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯁꯥꯅꯤ ꯃꯤꯅꯤ ꯈꯪꯗꯕ ꯑꯗꯨꯕꯨ ꯌꯥꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯍꯤꯡꯆꯥꯏ ꯍꯩꯇꯝꯕꯒꯤ ꯁꯛꯇꯝ ꯑꯃ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃꯒꯤ ꯃꯁꯛ ꯑꯃ ꯎꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯌꯥꯟꯈꯤꯕ ꯊꯥꯡ ꯑꯗꯨꯁꯨ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯇꯝꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯗ ꯄꯛꯂꯤꯕ ꯏ ꯑꯗꯣ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯗꯨꯗ ꯆꯥꯛꯊꯦꯛꯇꯨꯅ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯚꯥꯂꯥꯠꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯚꯦꯝꯄꯥꯌꯔꯅꯤ, ꯃꯍꯥꯛ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩꯕꯅꯤ, ꯃꯍꯥꯛ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯃꯤ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯍꯦꯟꯕ ꯄꯥꯡꯒꯜ ꯄꯥꯝꯂꯛꯄꯗꯒꯤ ꯂꯥꯏ ꯐꯠꯇꯕ ꯑꯃꯕꯨ ꯀꯧꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯑꯗꯨ ꯂꯧꯅꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯚꯦꯝꯄꯥꯌꯔ ꯑꯣꯟꯍꯟꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄ ꯉꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯔꯣꯃꯥꯟꯅꯤ, ꯍꯥꯏꯕꯗꯤ ꯔꯣꯃꯥꯟ ꯑꯦꯝꯄꯥꯌꯔꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯚꯥꯂꯥꯠ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯝꯕꯣꯏꯕ ꯂꯥꯏꯅꯤꯡꯕ ꯑꯗꯨꯗ ꯇꯔꯀꯤꯁꯤꯡ ꯑꯃꯨꯛ ꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯦ ꯍꯥꯟꯅꯗꯒꯤ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯚꯥꯂꯥꯠ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯏꯃꯨꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯄꯄꯥ ꯍꯥꯏꯗꯨꯅ ꯆꯣꯡꯈꯠꯂꯒ ꯃꯉꯣꯟꯗ ꯀꯣꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯥ ꯑꯗꯨꯕꯨ ꯀꯣꯟꯈꯠꯂꯝꯃꯤ꯫ ꯚꯥꯂꯥꯠꯀꯤ ꯅꯨꯄꯤꯁꯨ ꯚꯥꯂꯥꯠꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯚꯥꯂꯥꯠꯀꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯦꯔꯦꯅꯥꯅ ꯅꯍꯥꯛ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯚꯥꯂꯥꯠꯅ ꯅꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯦꯔꯦꯅꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯏꯪꯒ꯭ꯔꯥꯁꯇ ꯅꯍꯥꯛꯀꯤ ꯅꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯃꯨꯟꯅ ꯇꯥꯁꯜꯂꯨꯅꯨ, ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯃꯆꯤꯟ ꯊꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯕꯁꯤꯅ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯚꯥꯂꯥꯠꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯍꯩꯖꯕ ꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯈꯪꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯚꯥꯂꯥꯠ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯍꯌꯦꯡ ꯁꯒꯣꯜ ꯇꯣꯡꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯚꯥꯂꯥꯠꯅ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯅꯥꯀꯟꯗ ꯂꯩꯔꯤꯕ
ꯚꯂꯥꯠꯀꯤ ꯅꯨꯄꯤ ꯃꯦꯔꯦꯅꯥꯅ ꯍꯌꯦꯡꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯚꯂꯥꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯍꯪꯂꯛꯏ꯫ ꯍꯌꯦꯡꯁꯤ ꯏꯁꯇꯔꯅꯤ, ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯚꯂꯥꯠꯀꯤ ꯅꯨꯄꯤ ꯃꯦꯔꯦꯅꯥꯅ ꯈꯨꯝꯃꯛꯏ꯫ ꯑꯁꯨꯝꯅ ꯚꯂꯥꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯚꯂꯥꯠꯅ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯦꯔꯦꯅꯥꯗ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯦꯔꯦꯅꯥꯅ ꯅꯍꯥꯛ ꯉꯁꯤ ꯀꯔꯤ ꯇꯧꯔꯕꯒꯦ, ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯚꯂꯥꯠꯅ ꯑꯩꯕꯨ ꯇꯔꯛꯀ ꯂꯩꯅꯅꯕ ꯊꯥꯈꯤꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯣ ꯍꯧꯖꯤꯛ ꯏꯪꯒ꯭ꯔꯥꯖꯅ ꯑꯣꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯅꯤ꯫ ꯃꯗꯨꯗ ꯃꯦꯔꯦꯅꯥꯅ ꯍꯧꯖꯤꯛ ꯅꯪ ꯌꯨꯝꯗ ꯂꯩꯔꯦ, ꯅꯪꯅ ꯆꯍꯤ ꯀꯌా ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯆꯠꯂꯨꯕ ꯇꯥꯔꯕꯁꯨ ꯅꯪ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯚꯂꯥꯠꯅ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯂꯩꯅ ꯍꯤꯡꯕ ꯑꯁꯤ ꯈꯛꯇꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯏꯁꯇꯔꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯤꯡꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯨꯟꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯃꯤꯇ꯭ꯔꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯍꯜꯂꯛꯄꯗꯒꯤ ꯆꯍꯤ 10 ꯆꯥꯎꯈꯠꯅ ꯑꯃꯗꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯛꯂꯦ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯍꯤ 10 ꯑꯃꯨꯛ ꯍꯦꯟꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯌꯨ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯆꯤꯌꯔꯁ ꯇꯧꯃꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯣꯇꯣꯃꯥꯟ ꯑꯥꯔꯃꯤꯒꯤ ꯀꯃꯥꯟꯗꯔ ꯍꯥꯖꯃꯥ ꯕꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯥꯖꯃꯥ ꯕꯦꯕꯨ ꯚꯂꯥꯠꯅ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯚꯂꯥꯠꯅ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯑꯁꯨꯛ ꯊꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯑꯁꯥ ꯇꯧꯔꯨꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯥꯖꯃꯥ ꯕꯦꯅ ꯁꯨꯜꯇꯥꯟ ꯃꯍꯃꯦꯗ ꯇꯨꯅ ꯃꯍꯥꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯣ ꯅꯪ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯆꯥꯗ ꯎꯠꯂꯛꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯚꯂꯥꯠꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ, ꯃꯍꯥꯛꯀꯤ ꯄꯤꯐꯝ ꯊꯣꯛꯄ ꯂꯣꯏꯄꯣꯠ ꯑꯗꯨ ꯑꯩꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯐꯝꯊꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯣꯏꯄꯣꯠ ꯑꯣꯏꯔꯤꯕ ꯁꯤꯜꯚꯔ ꯑꯗꯨ ꯍꯖꯃꯥ ꯕꯦꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯍꯖꯃꯥ ꯕꯦ ꯃꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯕ ꯃꯇꯨꯡ ꯑꯩꯅ ꯀꯤꯔꯤꯕꯗꯤ ꯄꯤꯔꯤꯕ ꯂꯣꯏꯄꯣꯠ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯚꯂꯥꯠꯅ ꯃꯐꯝ ꯑꯁꯤꯗꯗꯤ ꯇꯔꯛꯁꯤꯡꯒꯤ ꯌꯦꯛꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯖꯃꯥ ꯕꯦꯅ ꯅꯪ ꯈꯪꯗꯕ꯭ꯔꯥꯅꯦ, ꯇꯔꯛꯁꯤꯡꯒꯤ ꯕꯇꯥꯂꯤꯌꯟ ꯑꯃ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯗ ꯚꯂꯥꯠꯅ ꯑꯩꯗꯤ ꯃꯈꯣꯏꯕꯨ ꯍꯥꯠꯇꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯖꯃꯥ ꯕꯦꯅ ꯂꯣꯔꯗ ꯏꯝꯄꯦꯂꯔ, ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯁꯦ ꯅꯪ, ꯑꯩ ꯑꯃꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯕ ꯉꯛꯇꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯚꯂꯥꯠꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯊꯗꯠꯂꯕ ꯃꯇꯨꯡ ꯁꯨꯜꯇꯥꯟꯒꯤ ꯂꯣꯏꯄꯣꯠ ꯑꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ, ꯍꯥꯏꯔꯤꯕ ꯑꯗꯨ ꯂꯧꯔꯣ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯖꯃꯥ ꯕꯦ ꯀꯔꯦꯝꯒ ꯊꯥꯏꯅꯕ ꯃꯑꯣꯡꯗ ꯅꯣꯛꯀꯤ ꯅꯣꯛꯀꯤ ꯇꯧꯔꯝꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯧꯔꯝꯕꯒꯤ ꯃꯑꯣꯡꯗ ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯧꯔꯝꯂꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯨꯜꯇꯥꯟꯅ ꯅꯨꯄꯥ ꯃꯆꯥ 1,000 ꯄꯤꯌꯨ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯑꯣꯏꯅꯅꯕꯒꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ, ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯣ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯚꯂꯥꯠꯅꯁꯨ ꯍꯖꯃꯥ ꯕꯦꯗ ꯖꯦꯅꯤꯁꯥꯔꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯦꯛꯇꯤꯁ ꯑꯗꯨꯗꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯖꯃꯥ ꯕꯦꯅ ꯂꯥꯟꯃꯤ ꯑꯃꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯧꯈꯠꯇꯨꯅ ꯂꯥꯟꯃꯤ ꯑꯣꯏꯍꯟꯕ, ꯑꯇꯣꯞꯄ ꯄꯨꯟꯁꯤꯕꯨ ꯈꯪꯍꯟꯗꯕ ꯍꯥꯏꯕ ꯑꯁꯤꯅ ꯃꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯥꯠꯂꯨ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯤꯈꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯀꯝꯄ꯭ꯂꯦꯟ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯠꯂꯒ ꯆꯍꯤ 15 ꯑꯃꯗꯤ 15ꯒꯤ ꯃꯊꯛꯁꯤꯡꯅ ꯍꯪꯒꯦꯔꯤꯗ ꯂꯥꯟꯊꯦꯡꯅꯕ ꯆꯠꯀꯗꯕꯅꯤ, ꯑꯗꯨꯒ ꯆꯍꯤ 10 ꯑꯃꯗꯤ ꯆꯍꯤ 14 ꯐꯥꯎꯕꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯚꯦꯅꯥꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯚꯂꯥꯠꯇ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯂꯒ ꯁꯨꯜꯇꯥꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯅꯍꯥꯛꯅ ꯌꯥꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ, ꯅꯍꯥꯛꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯍꯥꯛꯀꯤ ꯅꯄꯥꯅ ꯀꯔꯤꯒꯨꯝꯕ ꯈꯠꯅ ꯆꯩꯅꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯍꯥꯛꯄꯨ ꯁꯨꯜꯇꯥꯟꯗ ꯄꯤꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯍꯖꯃꯥ ꯕꯦꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯑꯉꯥꯡ ꯑꯃꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯃꯤꯟꯅꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯤꯁꯛ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯊꯥꯡ ꯁꯠꯇꯣꯔꯛꯄ ꯃꯇꯝꯗ ꯚꯂꯥꯠꯅ ꯃꯍꯥꯛꯄꯨ ꯐꯛꯂꯥꯡꯗ ꯏꯟꯁꯤꯟꯗꯨꯅ ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯟꯃꯤ ꯑꯗꯨꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤꯕ꯭ꯔꯥ? ꯅꯍꯥꯛꯀꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯂꯩꯇꯦ, ꯅꯍꯥꯛꯀꯤ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯄ꯭ꯔꯤꯟꯁ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯑꯁꯤ ꯏꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯃꯗꯨꯒꯤ ꯐꯠꯇꯕ ꯐꯣꯟꯁꯤꯡ ꯑꯗꯣ ꯅꯍꯥꯛꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯖꯃꯥ ꯕꯦ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯚꯂꯥꯠꯀꯤ ꯃꯆꯥꯅꯨꯄꯥꯁꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫
ꯕꯂꯥꯠꯀꯤ ꯑꯦꯗꯚꯥꯏꯖꯔ ꯑꯗꯨꯅ ꯕꯂꯥꯠꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯑꯁꯥꯎꯕ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯄ꯭ꯔꯤꯟꯁ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇꯨꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯄꯦꯜꯍꯟꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯕꯂꯥꯠ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯂꯣꯌꯦꯜ ꯍꯣꯁꯇꯦꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯕꯨ ꯃꯍꯥꯛꯅ ꯁꯨꯜꯇꯥꯟꯗ ꯂꯣꯌꯦꯜ ꯑꯣꯏꯕ ꯑꯗꯨ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯀꯤ ꯃꯆꯥꯅꯨꯄꯥ ꯏꯪꯒꯔꯥꯖꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯅꯍꯥꯛ ꯑꯀꯤꯕ ꯄꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯏꯖꯠꯀꯤꯗꯃꯛ ꯃꯍꯥꯛꯅ ꯆꯥꯎꯊꯣꯛꯆꯕ ꯑꯗꯨ ꯄꯥꯝꯈꯤ꯫ ꯃꯗꯨꯗ ꯏꯪꯒ꯭ꯔꯥꯖꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯕꯨ ꯅꯍꯥꯛꯅꯁꯨ ꯁꯨꯜꯇꯥꯟꯗ ꯄꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯉꯜꯂꯤꯉꯩ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯁꯤ ꯃꯃꯥꯡꯉꯩꯗ ꯆꯠꯅꯔꯝꯕꯒꯤ ꯋꯥꯅꯤ, ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯇꯧꯔꯔꯣꯏ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯪ ꯀꯔꯤꯁꯨ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯣꯏꯗꯦ, ꯅꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯕꯂꯥꯠꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯒꯠꯂꯝꯂꯒ ꯃꯍꯥꯛꯄꯨ ꯇꯨꯝꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯂꯥꯠ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯔꯦꯅꯥꯗ ꯑꯩꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯗꯕ ꯃꯇꯝꯗ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯟꯕ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅ ꯃꯤꯑꯣꯏ ꯆꯥꯝꯃ ꯆꯥꯝꯃ ꯍꯥꯠꯈꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯔꯦꯅꯥꯅ ꯅꯍꯥ ꯑꯃꯗꯤ ꯃꯦꯍꯃꯦꯠ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯅꯆꯤꯟ ꯅꯅꯥꯎꯒꯨꯝꯅ ꯂꯣꯏꯅꯔꯛꯈꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯥꯏ, ꯑꯩꯈꯣꯏꯗ ꯃꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯎꯠꯄꯤꯅꯅꯕꯒꯤꯗꯃꯛ ꯅꯪ ꯍꯥꯏꯔꯨꯕ ꯇꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯂꯥꯠ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯀ꯭ꯔꯣꯁ ꯑꯃ ꯄꯥꯏꯗꯨꯅ ꯇꯔꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯆꯪꯉꯛꯄ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯑꯣꯡ ꯎꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯖꯃꯥ ꯕꯦꯗ ꯎꯠꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯑꯣꯡ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯕꯂꯥꯠ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯈꯔꯒ ꯃꯍꯥꯛ ꯃꯍꯃꯦꯗꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯕꯂꯥꯠꯅ ꯃꯍꯃꯦꯗꯀꯤ ꯃꯅꯥꯛ ꯌꯧꯔꯕ ꯃꯇꯨꯡ ꯃꯍꯃꯦꯗꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯦꯍꯃꯦꯗꯅ ꯑꯩꯍꯥꯛꯅ ꯅꯨꯄꯥ ꯃꯆꯥ 1,000 ꯄꯤꯌꯨ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯈꯣꯏ ꯑꯗꯨ ꯎꯕ ꯐꯪꯗꯦ, ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯃꯦꯍꯃꯦꯗ ꯃꯥꯏ ꯕ꯭ꯔꯗꯔ, ꯑꯩ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯄꯤꯒꯅꯤ, ꯑꯗꯨꯕు ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯩ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯦꯍꯃꯦꯗꯅ ꯑꯩꯅ ꯗꯔꯀꯥꯔ ꯑꯣꯏꯕꯁꯦ ꯂꯥꯟꯃꯤꯁꯤꯡꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯑꯩ ꯑꯣꯏꯅ ꯂꯧ, ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ 1,000 ꯑꯗꯨꯒꯤ ꯃꯃꯟꯗꯨꯒ ꯑꯩꯒ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯦꯍꯃꯦꯗꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯅ ꯌꯥꯕ ꯇꯥꯔꯕꯗꯤ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨ ꯊꯛ ꯅꯤꯛꯂꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯨꯜꯇꯥꯟ ꯑꯣꯏꯔꯦ, ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯟꯃꯤ ꯑꯍꯦꯟꯕ ꯗꯔꯀꯥꯔ ꯑꯣꯏꯔꯦ, ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯥꯟꯃꯤ 1,000 ꯄꯤꯔꯣ, ꯑꯗꯨꯒ ꯑꯍꯦꯟꯕ ꯑꯃꯅ ꯑꯩꯍꯥꯛꯀꯤ ꯏꯄꯥꯅ ꯅꯍꯥꯛꯄꯨ ꯌꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯌꯣꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅ ꯍꯥꯏꯅ ꯃꯦꯍꯃꯦꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯏ ꯑꯗꯨ ꯂꯧꯔꯒ ꯃꯈꯣꯏꯒꯤ ꯌꯥꯅꯕꯒꯤ ꯆꯦ ꯑꯗꯨ ꯁꯥꯏꯟ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯂꯥꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯦꯍꯃꯦꯗꯀꯤ ꯃꯅꯥꯛꯇ ꯄꯤꯅꯅꯕꯒꯤꯗꯃꯛ ꯃꯦꯍꯃꯦꯗꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯦꯍꯃꯦꯗꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯟꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯕꯂꯥꯠꯀꯤ ꯅꯨꯄꯤ ꯃꯦꯔꯦꯅꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯔꯦꯅꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯂꯥꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯪꯅ ꯊꯣꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯥꯏ, ꯃꯗꯨꯗ ꯕꯂꯥꯠꯅ ꯃꯦꯔꯦꯅꯥ ꯑꯃꯨꯛꯇ ꯇꯥꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯦꯔꯦꯅꯥ ꯕꯂꯥꯠꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯈꯨꯠ ꯑꯁꯦ ꯅꯤꯈꯤꯕ ꯃꯇꯝꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤ? ꯈꯨꯠ ꯅꯤꯕ ꯍꯥꯏꯕꯗꯤ ꯃꯦꯔꯦꯅꯥꯗ ꯕꯂꯥꯠꯅ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯑꯗꯨꯅꯤ, ꯍꯥꯏꯔꯤꯕ ꯑꯗꯨ ꯅꯍꯥꯛ ꯀꯥꯎꯔꯕ꯭ꯔꯥ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯅꯍꯥꯛꯅ ꯌꯥꯅꯤꯡꯈꯤꯗꯦ, ꯅꯣ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯂꯥꯠꯀꯤ ꯃꯆꯥꯅꯨꯄꯥ ꯏꯪꯒ꯭ꯔꯥꯖꯅ ꯃꯃꯥꯒ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯉꯥꯡꯅꯔꯤꯕꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯦꯔꯦꯅꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯂꯥꯠꯇ ꯃꯍꯥꯔꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯥꯏ, ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯍꯥꯟꯅꯒ ꯃꯥꯟꯅꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏ, ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯑꯩꯉꯣꯟda ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯀꯤ ꯑꯦꯗꯚꯥꯏꯖꯔ ꯑꯗꯨꯅ ꯕꯂꯥꯠꯀꯤ ꯃꯅꯤꯡꯗꯒꯤ ꯑꯩꯕꯨ ꯊꯥꯖꯧ, ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯟꯐꯝ ꯑꯃ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯃꯦꯍꯃꯦꯗꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯕꯂꯥꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯔꯦꯝꯒ ꯊꯥꯏꯅꯕꯒꯤ ꯋꯥꯍꯩꯁꯤꯡ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯗꯨꯅ ꯅꯣꯛꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯦꯔꯦꯅꯥꯕꯨ ꯕꯂꯥꯠꯀꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯅ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ
ꯃꯦꯔꯦꯅꯥ ꯁꯥꯎꯅ ꯕꯂꯥꯠꯇ ꯆꯩ ꯆꯩꯗꯨꯅ ꯃꯍꯥꯛ ꯃꯇꯨꯡ ꯍꯟꯍꯟꯗꯨꯅ ꯄꯨꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯕꯂꯥꯠ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯦꯍꯃꯦꯠꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯦꯔꯦꯅꯥ ꯂꯥꯎꯗꯨꯅ ꯕꯂꯥꯠꯇ ꯆꯦꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯏꯪꯒꯤꯔꯥꯁꯅ ꯑꯩ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯒ ꯃꯦꯍꯃꯦꯠꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯤꯕ ꯕꯂꯥꯠꯀꯤ ꯃꯅꯥꯛꯇ ꯏꯪꯒꯤꯔꯥꯁ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯉꯝꯒꯅꯤ, ꯑꯩꯅ ꯅꯪꯕꯨ ꯆꯥꯎꯊꯣꯛꯆꯕ ꯑꯗꯣ ꯄꯣꯛꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯂꯥꯠ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯝꯗꯨꯅ ꯃꯦꯍꯃꯦꯠꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯦꯍꯃꯦꯠꯀꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯑꯣꯡꯗ ꯅꯣꯛꯑꯒ ꯅꯍꯥꯛꯅ ꯈꯜꯂꯤꯕꯁꯦ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯜꯂꯨꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯂꯥꯠ ꯁꯥꯎꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯄꯥꯏꯔꯒ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯃꯦꯍꯃꯦꯠꯀꯤ ꯂꯥꯟꯃꯤ ꯑꯗꯨꯗꯒꯤ ꯊꯥꯡ ꯑꯗꯨ ꯁꯠꯂꯒ ꯃꯈꯨꯠ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯦꯍꯃꯦꯠꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯕꯂꯥꯠꯅ ꯍꯥꯠꯂꯝꯃꯤ꯫ ꯕꯂꯥꯠ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯦꯗꯚꯥꯏꯖꯔ ꯑꯗꯨꯅ ꯅꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ? ꯃꯦꯍꯃꯦꯠꯅ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯤꯜꯚꯦꯅꯤꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯗꯟꯗꯤ ꯄꯤꯔꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯨꯃꯤꯇ꯭ꯔꯤꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯀꯦꯁꯇꯜꯗ ꯄꯨꯔꯣ꯫ ꯗꯨꯃꯤꯇ꯭ꯔꯤꯅ ꯃꯦꯍꯃꯦꯠꯅ ꯑꯩꯈꯣꯏꯗ ꯑꯍꯦꯟꯕ ꯂꯥꯟꯃꯤꯁꯤꯡ ꯊꯥꯔꯛꯂꯒꯅꯤ, ꯑꯗꯨꯒ ꯑꯆꯧꯕ ꯂꯥꯟ ꯑꯃ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨꯁꯨ ꯉꯥꯛ ꯁꯦꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯑꯩꯅ ꯂꯝꯕꯤ ꯑꯃ ꯊꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯁꯒꯣꯜ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯕꯂꯥꯠꯀꯤ ꯑꯦꯗꯚꯥꯏꯖꯔ ꯑꯗꯨꯅ ꯕꯂꯥꯠ ꯅꯍꯥꯛꯅ ꯆꯠꯂꯤꯕ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯕꯂꯥꯠꯅ ꯕ꯭ꯔꯣꯀꯟ ꯇꯨꯠ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯁꯤ ꯇꯝꯅꯩ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯂꯤꯕꯁꯦ ꯇꯔꯛ ꯈꯛꯇꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯁꯤ ꯇꯔꯛꯁꯤꯡ ꯍꯥꯠꯄ ꯉꯝꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩ, ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯗꯨꯒꯤ ꯃꯇꯦꯡ ꯅꯤꯔꯨꯒꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯁꯒꯣꯜ ꯑꯃ ꯊꯧꯗꯨꯅ ꯕ꯭ꯔꯣꯀꯟ ꯇꯨꯠ ꯃꯥꯎꯟꯇꯦꯟ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕ ꯑꯁꯤ ꯃꯍꯥꯛ ꯕ꯭ꯔꯣꯀꯟ ꯇꯨꯠ ꯃꯥꯎꯟꯇꯦꯟ ꯑꯗꯨꯗ ꯆꯠꯄ ꯑꯗꯨꯅꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯀꯤꯕꯅꯗꯤ ꯄꯤꯛ ꯊꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯂꯒ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯃꯤꯅꯤ ꯂꯥꯏꯅꯤ ꯚꯨꯠꯅꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯗꯨꯒꯤ ꯃꯅꯤꯟ ꯑꯗꯨ ꯇꯥꯕ ꯐꯪꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯁꯛ ꯈꯪꯗꯕ ꯑꯗꯨꯅꯁꯨ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯚꯦꯝꯄꯥꯌꯔ ꯑꯗꯨ ꯎꯔꯝꯃꯤ꯫ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅꯁꯨ ꯃꯍꯥꯛꯄꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅ ꯅꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯂꯦ, ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯠꯈꯤꯕ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯂꯥꯠꯀꯤ ꯑꯀꯣꯏꯕꯗ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅ ꯌꯥꯝꯅ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯃꯅꯤꯡ ꯃꯃꯥꯡ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯂꯥꯠꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯅꯥꯟꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯕꯅꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯂꯥꯠꯅ ꯄꯥꯏꯔꯤꯕ ꯃꯩ ꯑꯗꯨ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅ ꯃꯨꯊꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯕꯂꯥꯠ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯀꯣꯏꯍꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯚꯦꯝꯄꯥꯌꯔ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯇꯦꯛ ꯑꯃ ꯃꯅꯤꯡ ꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯅ ꯚꯦꯝꯄꯥꯌꯔ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗු ꯀꯣꯊꯣꯛꯂꯒ ꯂꯪꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯂꯥꯠꯄꯨ ꯃꯅꯝ ꯅꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯈꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯀꯤꯕꯒꯤ ꯃꯃꯤ ꯇꯥꯔꯒ ꯂꯣꯏꯅꯃꯛ ꯂꯥꯛꯈꯤꯕ ꯉꯛꯇꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯑꯁꯥ ꯑꯃꯒꯤꯗꯃꯛ ꯂꯥꯛꯄ ꯑꯗꯨ ꯑꯩꯅ ꯐꯥꯎꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯪꯅ ꯁꯤꯔꯤꯕ ꯁꯤꯜꯚꯔꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯈꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯨ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯗꯨꯅ ꯀꯔꯝꯕ ꯃꯤꯁꯛꯅ ꯃꯍꯥꯛꯀꯤ ꯑꯁꯥ ꯑꯗꯨ ꯊꯤꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯣꯡꯐꯝ ꯇꯝꯅ ꯂꯥꯛꯄꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯤꯁꯛ ꯑꯗꯨꯅꯤ, ꯇꯔꯛ ꯀꯥꯡꯕꯨꯅ ꯑꯩꯒꯤ ꯀꯤꯡꯗꯝꯕꯨ ꯊꯨꯒꯥꯏꯅꯅꯕꯒꯤ ꯀꯤꯍꯜꯂꯛꯂꯦ꯫ ꯅꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯄꯥꯡꯒꯜ ꯁꯛꯇꯤ ꯑꯁꯤꯅꯗꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ, ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯀꯟꯕ ꯉꯝꯒꯅꯤ꯫ ꯃꯗꯨꯗ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅ ꯀꯌꯥꯗ ꯅꯣꯕꯜ ꯑꯣꯏꯈ꯭ꯔꯕꯅꯣ ꯂꯣꯔꯗ ꯏꯝꯄꯦꯂꯔ, ꯍꯥꯎꯁ ꯗ꯭ꯔꯥꯀꯨꯜ, ꯁꯟ ꯑꯣꯐ ꯗꯦꯚꯤꯜ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯁꯣꯏꯔꯦ, ꯁꯟ ꯑꯣꯐ ꯗ ꯗ꯭ꯔꯦꯒꯣꯟ ꯍꯥꯏꯒꯗꯕꯅꯤ, ꯄ꯭ꯔꯣꯇꯦꯛꯇꯔ ꯑꯣꯐ ꯏꯅꯣꯁꯦꯟ ꯍꯥꯏꯕꯗꯤ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯀꯟꯕꯤꯕ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯅꯍꯥꯛꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯍꯥꯠꯈꯤ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯒ ꯃꯤꯑꯣꯏ 100 ꯍꯥꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯌꯦꯁ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯂꯥꯠꯀꯤ ꯃꯉꯛ ꯑꯗꯨ ꯄꯥꯏꯔꯒ ꯃꯍꯥꯛꯅ ꯅꯨꯡ ꯑꯃꯗ ꯅꯝꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯕꯨꯛꯇꯒꯤ ꯅꯀꯣꯛ ꯐꯥꯎꯕ ꯈꯥꯏꯗꯣꯛꯂꯒ ꯍꯥꯠꯀꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯃꯔꯤꯟꯁꯤꯡ ꯑꯗꯨ ꯅꯪꯉꯣꯟꯗ ꯏꯜꯂꯒ ꯄꯤꯖꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ 1,000 ꯀꯌꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ
ꯍꯥꯠꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯀꯔꯤ ꯐꯥꯎꯏ? ꯑꯀꯤꯕ ꯐꯥꯎꯕ꯭ꯔꯥ? ꯁꯛꯇꯤ ꯂꯩꯔꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯏꯀꯥꯏꯕ ꯐꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯀꯔꯤꯃꯠꯇ ꯐꯥꯎꯗꯦ, ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯀ꯭ꯔꯥꯏꯝ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ, ꯍꯥꯏꯕꯗꯤ ꯅꯪꯅ ꯃꯤ ꯍꯥꯠꯂꯤꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯒ ꯀꯔꯤꯒꯤꯗꯃꯛ ꯅꯍꯥꯛꯅ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯃꯤꯑꯣꯏꯕꯁꯤ ꯊꯥꯡ ꯀꯤꯗꯦ, ꯃꯈꯣꯏꯅ ꯀꯤꯔꯤꯕꯗꯤ ꯃꯣꯟꯁꯇꯔꯁꯤꯡꯅꯤ꯫ ꯃꯈꯣꯏꯅ ꯃꯣꯟꯁꯇꯔꯁꯤꯡꯗꯒꯤ ꯅꯥꯊꯩ ꯅꯥꯊꯩꯗꯨꯅ ꯆꯦꯜꯂꯤ꯫ ꯑꯩꯅ ꯈꯨꯡꯒꯪ ꯑꯃ ꯍꯥꯠꯄ ꯃꯇꯝꯗ ꯈꯨꯡꯒꯪ 10 ꯍꯦꯟꯕꯗꯤ ꯑꯩꯅ ꯀꯜꯂꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯄꯨ ꯀꯤꯕꯗꯒꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯁꯤꯡ ꯑꯗꯨ ꯆꯦꯟꯈꯤꯕꯗꯒꯤ ꯃꯍꯥꯛꯅ ꯍꯥꯠꯇꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯃꯇꯪ ꯍꯥꯠꯂꯨꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯈꯨꯡꯒꯪ 10 ꯍꯦꯟꯕ ꯃꯍꯥꯛꯅ ꯀꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯊꯧꯅꯥ ꯐꯕ ꯍꯦꯔꯣꯁꯤꯡꯒꯤ ꯗꯔꯀꯥꯔ ꯂꯩꯔꯛꯇꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯣꯟꯁꯇꯔꯁꯤꯡꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯁꯨ ꯌꯥꯎꯔꯛꯏ ꯍꯥꯏꯗꯨꯅ ꯕꯂꯥꯠꯅ ꯍꯥꯏꯔꯝꯃꯤ꯫ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯍꯥꯛꯅ ꯀꯔꯤꯃꯠꯇ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯎꯠꯂꯒꯅꯤ꯫ ꯆꯍꯤ ꯆꯥ ꯀꯌꯥ ꯑꯩ ꯃꯐꯝ ꯑꯁꯤꯒꯤ ꯁꯨꯔꯨꯡꯒꯤ ꯐꯛꯂꯥꯡꯁꯤꯡ ꯑꯁꯤꯅ ꯀꯣꯏꯁꯟꯗꯨꯅ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯩꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯅꯪꯒꯤ ꯊꯧꯅꯥ, ꯅꯪꯒꯤ ꯄꯥꯡꯒꯜ, ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯋꯥꯈꯜ, ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕ ꯃꯤꯁꯛ ꯑꯃ ꯉꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯇꯁꯦꯡꯅꯃꯛ ꯑꯗꯨ ꯄꯥꯝꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯣꯏꯔꯦ꯫ ꯃꯗꯨꯗ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯣꯟꯁꯇꯔ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯀꯔꯤ ꯇꯧꯒꯅꯤ, ꯀꯔꯤ ꯆꯪꯏ ꯍꯥꯏꯕꯗꯤ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯂꯥꯠꯀꯤ ꯃꯉꯛꯇ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨꯒꯤ ꯈꯨꯖꯤꯟꯅꯗꯨꯅ ꯕꯂꯥꯠꯀꯤ ꯃꯉꯛ ꯑꯗꯨꯗ ꯃꯐꯝ ꯑꯃ ꯁꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯏ ꯑꯗꯨ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅ ꯃꯔꯩ ꯇꯤꯡꯊꯣꯛꯗꯨꯅ ꯂꯦꯛꯏ꯫ ꯃꯍꯥꯛꯅ ꯅꯥꯀꯟꯗ ꯇꯥꯔꯝꯕ ꯃꯤꯒꯤ ꯃꯀꯣꯛ ꯑꯃꯒꯤ ꯁꯔꯨ ꯊꯨꯒꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯈꯥꯏꯔꯒ ꯃꯍꯥꯛꯀꯤ ꯏ ꯑꯗꯨ ꯃꯤ ꯃꯀꯣꯛ ꯑꯀꯥꯏꯕ ꯑꯗꯨꯗ ꯇꯥꯁꯜꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯂꯥꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯊꯛꯎ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯄꯥꯡꯒꯜ, ꯑꯩꯒꯤ ꯁꯛꯇꯤ ꯆꯞ ꯆꯥꯅ ꯐꯪꯕ ꯉꯝꯒꯅꯤ꯫ ꯃꯤ 100ꯒꯤ ꯄꯥꯡꯒꯜ ꯅꯪꯅ ꯀꯟꯒꯅꯤ꯫ ꯀꯦꯜꯂꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯍꯥꯛꯅ ꯌꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯦꯜꯂꯛꯄ ꯊꯋꯥꯟꯃꯤꯆꯥꯛ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯁꯨꯇꯤꯡ ꯁ꯭ꯇꯥꯔ ꯅꯠꯇ꯭ꯔꯒꯅ ꯃꯦꯇꯤꯌꯣꯔꯕꯨ ꯈꯪꯅꯩ꯫ ꯑꯗꯨꯒ ꯅꯪꯅ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯈꯣꯟꯅꯆꯤꯡꯕ, ꯑꯗꯨꯒ ꯃꯈꯣꯏ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯅꯥꯏꯗꯅ ꯑꯔꯥꯞꯄ ꯑꯅꯛꯄ ꯈꯥꯏꯗꯅ ꯎꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯁꯥꯗ ꯁꯣꯛꯄ ꯐꯥꯎꯕ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯒꯅꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯃꯗꯨꯒꯤ ꯃꯃꯜ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯅ ꯄꯤꯔꯤꯕ ꯏ ꯑꯁꯤ ꯍꯦꯛ ꯊꯛꯄ ꯇꯥꯔꯕꯗꯤ ꯅꯪꯅ ꯃꯤꯑꯣꯏꯕꯒꯤ ꯏ ꯊꯛꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕ ꯑꯗꯨ ꯅꯪꯅ ꯀꯣꯛꯄ ꯉꯝꯃꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤꯑꯣꯏꯕꯒꯤ ꯏ ꯑꯗꯨ ꯊꯛꯇꯕ ꯇꯥꯔꯕꯗꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯍꯜꯂꯛꯀꯅꯤ꯫ ꯑꯩꯅ ꯄꯤꯔꯤꯕ ꯁꯛꯇꯤꯁꯤꯡ ꯑꯁꯤꯒꯤ ꯆꯥꯡꯌꯦꯡ ꯍꯥꯏꯕꯗꯨꯃꯗꯤ ꯅꯍꯥꯛ ꯐꯪꯒꯅꯤ꯫ ꯅꯪꯅ ꯅꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯀꯟꯕ ꯉꯝꯈꯤꯕ ꯌꯥꯏ꯫ ꯕꯂꯥꯠꯅ ꯃꯔꯛ ꯊꯠꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯛꯄ ꯇꯥꯔꯕꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯁꯤ ꯑꯩ ꯐ꯭ꯔꯤ ꯑꯣꯏꯔꯒꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯅꯪꯅ ꯅꯨꯡꯁꯤꯖꯔꯦ ꯈꯟꯗꯨꯅ ꯊꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯅꯪꯅ ꯃꯥꯡꯍꯟ ꯇꯥꯍꯟꯒꯅꯤ꯫ ꯅꯪꯒꯤ ꯂꯝ, ꯅꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡ, ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯆꯥ ꯐꯥꯎꯕ ꯅꯍꯥꯛꯅ ꯃꯥꯡꯍꯟ ꯇꯥꯍꯜꯂꯛꯀꯅꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯃꯥꯡꯍꯟ ꯇꯥꯍꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯁꯤꯖꯈꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅ ꯍꯣꯏ, ꯅꯪ ꯁꯤꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯐ꯭री ꯑꯣꯏꯔꯒꯅꯤ, ꯑꯗꯨꯒ ꯑꯩꯕꯨ ꯂꯩꯈꯥ ꯇꯥꯍꯜꯂꯝꯂꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯂꯃꯟ ꯈꯨꯝꯒꯅꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕꯒꯤꯗꯃꯛ, ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯊꯕꯛꯇ ꯅꯪꯁꯨ ꯌꯥꯎꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯛꯈꯤꯒꯅꯤ꯫ ꯂꯃꯟ ꯈꯨꯝꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯃꯁꯥꯟꯅ ꯑꯗꯨꯗ ꯅꯪꯁꯨ ꯌꯥꯎꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯁꯣꯏꯗꯅ ꯀꯧꯔꯛꯈꯤꯒꯅꯤ ꯅꯍꯥꯛꯄꯨ꯫ ꯃꯗꯨꯗ ꯁꯥꯎꯔꯗꯨꯅ ꯕꯂꯥꯠꯅ ꯃꯁꯤ ꯒꯦꯝ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯗꯨꯗ ꯚꯦꯝꯄꯥꯌꯔꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯕ ꯑꯁꯤꯒꯨꯝꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯈꯥꯡꯒꯅꯤ ꯂꯤꯇꯜ ꯄ꯭ꯔꯤꯟꯁ? ꯃꯁꯤ ꯇꯁꯦꯡꯅ ꯒꯦꯝ ꯑꯃꯅꯤ꯫ ꯑꯃꯝꯕꯒꯤ ꯃꯥꯌꯣꯛꯇ ꯑꯉꯥꯟꯕ, ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯥꯌꯣꯛꯇ ꯑꯥꯁꯥ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯒꯦꯝ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅ ꯕꯂꯥꯠꯇ ꯃꯍꯥꯛꯀꯤ ꯏ ꯑꯗꯨ ꯊꯛꯅꯅꯕ ꯄꯤꯔꯝꯃꯤ꯫ ꯕꯂꯥꯠꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯀꯥꯏꯍꯟꯒꯅꯤ꯫ ꯑꯩꯅ ꯅꯍꯥꯛꯅ ꯅꯤꯡꯂꯤꯕ ꯑꯗꯣ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯟꯗꯝꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅ ꯊꯛꯆꯜꯂꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯒꯦꯝ ꯑꯁꯤ ꯍꯧꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯂꯥꯠ ꯏ ꯑꯗꯨ ꯊꯛꯆꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯀꯔꯤ ꯑꯃꯨꯛ ꯇꯧꯒꯗꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯚꯦꯝꯄꯥꯌꯔ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯠꯈꯤ꯫ ꯕꯂꯥꯠ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯂꯥꯠꯀꯤ ꯃꯃꯪꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯕ ꯑꯗꯨ ꯎꯠꯂꯤ, ꯑꯗꯨꯒ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ
mahak turen amada taduna lerami mahaki makutta siriba silver aduna maram oiraga mahaki masa adu yamna sontharami mahakna makuttagi silver gi khudop adu lokthokhlaba matung mahakna nung amada makut adu namduna hogulakpada nung adu kairami aduga mahaki makut adu soami hairiba sokpa adu mahakna thangatuna yengma matamda masa mathandamak khudak aduda pharami balat tapna hogulai aduga mahakna akoibada aho makon khara tarami hairiba mahakna tariba makol adu akoibada leiriba tin kangsingna khongma tin kangsingna machinjak phaba oirami maduta natana akoibada leiriba sao cheksing adusu mahakna yengbada loinmak uba ngamlami asumna ngahek leiriba matung balat numit tasalakpadagi mahakna ngasai sirakhiba khudob adu mahakki mangaksamda sijilami mahak mayum tana halakpagi lambida mahak chena halakpada mahak masa mathanda sekpi chabun nama onduna paiba ngamme mahak chatpa ngamme haibadu khanglami asomna mahak sekpi gi chabun nama onduna mahakki kestal adu halaklami asomdana mahakki kestal adu tarkilan mi singna lan tasinduna bom top kaya ama kapsinduna thugaiba horami hairiba matam aduda balat mahakki kestal adu yoklami mahak halakpa adu uba matamda mahakki nupina changlaktuna o nang halaklabra haiduna hairami maduda balana ai matam punamakta adumak halakani hari mahakki nupiduna nang karaida chalubage haiduna hanglei maduda balana ai mayam asibu lanthengna ngamnanabagidmak pangan thiba chalubani hairami nakanda leramba balatki machanupa adunasu balatki manakta changsilaktuna nang halaklabra haiduna hairami akoibda leramba miyoising aduda balana makoina ikoigi isasing pami adubu apaba prince amana hairibadu kaidungda tawroi makoina ikoigi lamsida laktuna lan tarabani madugidamak makoida chap chaba madugi pakhum pigani madugi matung balat leiriba masing thingamdraba Ottoman gi army sing adubu lanthengnanabugidamak mathanta thoklaklami mahakna mahaki vampire gi pangal aduga loinana hairiba lanmi sing adu amata chithadana loinamak halami langamba Ottoman gi lanmi sing adu langaktaba amadi lan adu lepkhibadagi manungda leramba balatki kangu gi lanmi sing adu thoklaklami maruda balatna makhoiga negotiate toge toramani adubu oidre ngasi numidang thokriba thokdoksing ase kanagumba amata dasu haiganu aingonda su kari thokhibage haibado hanglakanu aina nakoi khudingmakpu tek takaidana thamnana bohonagani aikoi mafam asida kuina leitharabadi akoi khudung thiningai oi maram asina kozia monastery tamna chatlasi mafam adudi awang masing oibanina canon singna kabadasu yobu ngamlaroi mafam adu chatpana aikoi gi khwaidagi phaba khudong chaba mo oigani mafam asida thokriba thokdoksing asi mehmetna khangaba matamda aikoi bu soidana thirakani hairmi asomdana mehmetta thokriba thokdoksing adugi wari khudingmak lirami balana lanmi lising ama hatkibadu mehmetta tamami maduda mehmetna mahakna lanmi lising ama hatkiba tarabadi lak ama thagadabani hairiba sing adu aina lamjingduna pugani aini Europe yobu matamda mahaki makok ado haibadi balatki makok adu aigi taagi mathak asida lengduna thamgani aduga mahaki macha aduna aigi manakta thamgani hairmi asomdana kozia monastery aduda balat amadi mahaki praja sing adu chatlami balat amadi mahaki khongloi khara tarkilan mi singna lakadaba lambi adu yengami aduga mahakna aikoigi ipai puna sijinarakpa pambai adugumna aikoina umang wamang amadi singna singba sijinaduna tar kangubu lanthengnagadabani hairmi maduda mahaki lanmi amana adu iba tarabadi tha mari mangadi changani hairmi maduda balatna tha nate aina mit humni boki manungda haiba lana sing ngamgani hairmi maduda karem nabagi moongda thajadabagi moongda mahaki lanmi aduna numit nini da dinga moidra madu oiba tarabadi akoi tasengna angakpa ma oigani akoi thamoida apenma ma pokani hairmi asumna balat amadi mahaki praja sing adu umangi lambi aduda ozia monastery yogdringi marak aduda potha boina chaba thakpa kayama torami balat mahaki praja singi marakta mahaki hingchabagi haibadi vampire gi shakti edu laktanabgidamak chaning thakningba amadi igi khorangbadu poglaktanaba masa adubu sonthana leinanabagidamak mahakna silver gi khudop ama adumak paiduna lerami mahak mayamna sanga na singba chaba thakpa du ubda khangma ngamlaktabadagi mahaki ka aduda changlaklammi mahakna mahaki ka adu yorokpa matamda mahaki nupisu mahaki ka adu lerami mahakna mahaki nupigi manakta naksaluba matamda mahaki nupigi mangaki singlida
ꯆꯦꯜꯂꯤꯕ ꯏ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯏ ꯊꯛꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯈꯤꯇꯪ ꯌꯩꯍꯜꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯐꯝ ꯑꯃꯗ ꯈꯤꯇꯪ ꯆꯠꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯃꯍꯥꯛꯀꯤ ꯁꯦꯕꯥ ꯇꯧꯅꯤꯡꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ "ꯅꯪ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ "ꯅꯍꯥꯛꯅ ꯂꯥꯟꯅ ꯈꯜꯂꯦ, ꯑꯩꯗꯤ ꯃꯈꯣꯏ ꯇꯥꯟꯅꯔꯛꯄꯅꯤ" ꯍꯥꯏꯗꯨꯅ ꯃꯊꯛꯇ ꯄꯥꯏꯔꯤꯕ ꯁꯦꯛꯄꯤꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯛꯄꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤ꯫ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤ ꯏꯅꯤ, ꯅꯨꯃꯤꯗꯥꯡ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯃꯇꯝꯅꯤ, ꯃꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯕꯗꯤ ꯏ ꯈꯛꯇꯅꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ "ꯅꯍꯥꯛꯀꯤ ꯆꯨꯔꯣꯜ ꯄꯥꯔꯣꯟꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯀꯣꯛ ꯉꯥꯎꯍꯟꯒꯅꯨ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ "ꯃꯈꯣꯏꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯁꯛꯐꯝ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯁꯣꯔꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ "ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯩ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯁꯣꯔꯤ ꯑꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ "ꯅꯍꯥꯛꯅ ꯈꯜꯂꯤꯕꯗꯨ ꯂꯥꯜꯂꯦ"꯫ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯁꯣꯔꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯂꯦꯟꯊꯠꯂꯒ ꯒ꯭ꯂꯥꯁ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯏ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ "ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯆꯦꯟꯒꯦ ꯍꯥꯏꯅ ꯆꯦꯟꯗꯨꯅ ꯀꯌꯥꯝꯕꯨ ꯂꯥꯞꯅ ꯆꯦꯟꯕ ꯉꯝꯒꯅꯤ? ꯑꯩ ꯅꯍꯥꯛꯀꯤ ꯁꯦꯕꯥ ꯇꯧꯖꯒꯦ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏ ꯑꯗꯨ ꯕꯂꯥꯠꯇ ꯄꯤꯔꯝꯃꯤ꯫ ꯕꯂꯥꯠ ꯏ ꯑꯗꯨ ꯊꯛꯅꯤꯡꯕꯗꯤ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯏ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯒ꯭ꯂꯥꯁ ꯑꯗꯨ ꯀꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯍꯧꯕ ꯎ ꯑꯃꯗ ꯅꯝꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ "ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ "ꯌꯦꯁ ꯃꯥꯁꯇꯔ" ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈꯤ꯫ ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯂꯥꯠꯅ ꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯃꯥꯏꯗ ꯍꯩꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯏ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ "ꯅꯍꯥꯛꯀꯤ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯌꯧꯔꯣ, ꯑꯩꯕꯨ ꯊꯥꯗꯣꯛꯎ" ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯈꯣꯟꯖꯦꯜꯁꯤꯡꯅ ꯈꯣꯟꯊꯥꯡ ꯅꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯕꯂꯥꯠ ꯏ ꯑꯗꯨ ꯐꯅ ꯊꯛꯅꯤꯡꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛ ꯏ ꯑꯗꯨ ꯊꯛꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯍꯃꯦꯠ, ꯕꯂꯥꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯑꯃꯅ "ꯃꯍꯥꯛ ꯐꯤꯜꯗ ꯂꯩꯍꯧꯔꯦ, ꯃꯍꯥꯛꯅ ꯅꯪꯕꯨ ꯍꯪꯍꯧꯏ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯦꯍꯃꯦꯠꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯦꯍꯃꯦꯠꯇ "ꯄ꯭ꯔꯤꯟꯁ ꯕꯂꯥꯠꯅ ꯄꯤꯔꯛꯄ ꯃꯦꯁꯦꯖ ꯑꯃ ꯂꯩ, ꯍꯥꯏꯔꯤꯕꯗꯣ ꯅꯪꯉꯣꯟꯗ ꯌꯦꯡꯍꯟꯕ ꯃꯍꯥꯛꯅ ꯄꯥꯝꯃꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯂꯥꯠꯅ ꯃꯦꯍꯃꯦꯠꯀꯤ ꯂꯥꯟꯃꯤꯁꯤꯡ ꯍꯥꯠꯂꯕ ꯃꯇꯨꯡ ꯇꯥꯗ ꯂꯦꯡꯈꯠꯇꯨꯅ ꯌꯨꯡꯂꯒ ꯊꯝꯕ ꯑꯗꯣ ꯃꯦꯍꯃꯦꯠꯅ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯔꯦꯅꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯕꯂꯥꯠ ꯀꯥꯆꯤꯟ ꯑꯃꯗ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯐꯤ ꯑꯃ ꯀꯨꯞꯇꯨꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯔꯦꯅꯥ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯕꯂꯥꯠꯀꯤ ꯃꯁꯥꯗ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨ ꯆꯤꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯕꯂꯥꯠꯀꯤ ꯃꯅꯪꯒꯟꯗ ꯂꯩꯈꯤꯕ ꯗꯥꯛꯐꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯕꯂꯥꯠꯀꯤ ꯃꯁꯥ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯀꯤ ꯊꯕꯥꯛ ꯃꯄꯥꯗ ꯃꯍꯥꯛꯀꯤ ꯁꯤꯜꯚꯔꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯃꯩ ꯆꯥꯛꯄꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯊꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗ ꯃꯦꯔꯦꯅꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯂꯨꯕ ꯃꯇꯝꯗ ꯕꯂꯥꯠ ꯊꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯦꯔꯦꯅꯥꯅ ꯕꯂꯥꯠꯇ "ꯅꯍꯥꯛ ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯑꯍꯣꯡꯕꯁꯤ ꯀꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠ ꯃꯅꯤꯡ ꯍꯥꯏꯐꯦꯠ ꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ "ꯕ꯭ꯔꯣꯀꯟ ꯇꯨꯠ ꯃꯥꯎꯟꯇꯦꯟꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯀꯤꯅꯔꯤꯕ ꯑꯗꯨꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯦ꯫ ꯘꯣꯁꯇꯤ ꯅꯠꯇꯦ, ꯃꯗꯨ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯑꯃꯅꯤ" ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯁꯣꯔꯤ ꯑꯃ ꯄꯥꯏꯈꯠꯂꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯈꯥꯔꯤꯕ ꯐꯤ ꯑꯗꯨ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯗꯠꯂꯒ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯩꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯂꯥꯠꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯇꯥꯡꯒꯣꯏ ꯄꯥꯏꯕꯒꯨꯝꯅ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯌꯩꯕꯗ ꯃꯆꯦꯠ 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 ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯕꯂꯥꯠ ꯃꯗꯨꯒꯤ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯉꯝꯃꯤ꯫ ꯃꯦꯔꯦꯅꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ "ꯃꯗꯨ ꯇꯧꯒꯅꯨ" ꯍꯥꯏꯗꯨꯅ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯃꯍꯥꯛꯄꯨ ꯅꯨꯡꯁꯥ ꯃꯉꯥꯜ ꯑꯗꯨꯗꯒꯤ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ "ꯀꯅꯥꯒꯨꯝꯕ ꯅꯪꯉꯣꯟꯗ ꯃꯁꯤ ꯇꯧꯍꯜꯂꯤꯕ ꯃꯤ ꯑꯗꯣ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯁꯅꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ "ꯃꯁꯤ ꯑꯩꯅ ꯈꯟꯖꯕ ꯂꯝꯕꯤꯅꯤ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯦꯔꯦꯅꯥꯅ "ꯃꯁꯤꯔ ꯅꯍꯥꯛꯅ ꯊꯤꯔꯨꯔꯤꯕ ꯄꯥꯡꯒꯜ? ꯀꯔꯤꯒꯤꯗꯃꯛꯇꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ "ꯑꯩꯅ ꯃꯦꯍꯃꯦꯠꯇ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯍꯤꯡꯍꯧꯔꯤꯕꯁꯤꯡ ꯑꯗꯨ ꯊꯥꯔꯨꯕꯒꯤꯗꯃꯛꯇꯅꯤ." ꯃꯗꯨꯗ ꯃꯦꯔꯦꯅꯥꯅ "ꯑꯣ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯣꯏꯔꯦ." ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ "ꯑꯩ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯂꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯒꯗꯕꯗꯤ ꯉꯥꯛꯊꯣꯛꯄ ꯑꯗꯨꯅꯤ." ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯦꯔꯦꯅꯥꯅ "ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯉꯥꯛꯊꯣꯛꯀꯗꯧꯔꯤꯕꯁꯦ?" ꯍꯥꯏꯔꯝꯃꯤ꯫
ꯃꯗꯨꯗ ꯕꯂꯥꯠꯅ ꯈꯨꯝꯂꯛꯇꯕꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛꯀ ꯍꯟꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯉꯥꯛꯊꯣꯛꯀꯗꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯈꯧꯔꯥꯡꯕꯗꯨꯅꯤ, ꯃꯤꯑꯣꯏꯕꯒꯤ ꯏꯒꯤ ꯈꯧꯔꯥꯡꯕꯗꯨꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯦꯔꯦꯅꯥꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯂꯒ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯧꯕ ꯇꯥꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯅ ꯑꯣꯏꯍꯧꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯔꯦꯅꯥ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡ ꯅꯪꯅ ꯃꯗꯨ ꯇꯧꯔꯣꯏ, ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯑꯩ ꯇꯧꯔꯣꯏ, ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩꯅ ꯃꯗꯨ ꯁꯨꯛꯇꯧ ꯇꯧꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕꯒꯤ ꯏ ꯑꯗꯨ ꯊꯛꯂꯣꯏ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯗ ꯃꯦꯔꯦꯅꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯄꯨ ꯏꯁꯣꯔꯅꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯗꯨꯃꯤꯇ꯭ꯔꯤꯅ ꯕꯂꯥꯠ, ꯃꯦꯍꯃꯦꯠꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯩꯈꯣꯏꯗ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯆꯠꯍꯧꯕꯅ ꯑꯩꯈꯣꯏ ꯈꯨꯗꯣꯡ ꯆꯥꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯃꯦꯔꯦꯅꯥꯗ ꯅꯪꯅ ꯉꯝꯂꯤꯕ ꯃꯈꯩ ꯌꯥꯝꯅ ꯊꯨꯅ ꯃꯣꯅꯥꯁꯇ꯭ꯔꯤ ꯑꯗꯨ ꯌꯧꯅꯅꯕ ꯆꯠꯂꯣ, ꯃꯦꯍꯃꯦꯠꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯦꯔꯦꯅꯥꯅ ꯌꯥꯅꯤꯡꯗꯕ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯂꯥꯠꯅ ꯑꯩꯅ ꯅꯉꯣꯟꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ, ꯅꯨꯃꯤꯠ ꯑꯁꯤ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯩ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯌꯧꯔꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗꯅ ꯃꯈꯣꯏ ꯂꯥꯛꯃꯤꯟꯅꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯝꯃꯤ꯫ ꯃꯦꯔꯦꯅꯥꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯗꯨꯃꯤꯇ꯭ꯔꯤꯗ ꯕꯂꯥꯠꯅ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯍꯜꯂꯨ ꯍꯥꯏꯔꯝꯃꯤ, ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯑꯩꯈꯣꯏ ꯆꯠꯄ ꯇꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯨꯃꯤꯇ꯭ꯔꯤꯅ ꯀꯔꯤ ꯍꯥꯏꯕ, ꯑꯗꯨꯗꯤ ꯕꯂꯥꯠꯅ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯔꯦꯅꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯇꯔꯛꯁꯤꯡꯒꯤ ꯂꯥꯟꯂꯣꯡꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯆꯠꯈꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯨꯃꯤꯇ꯭ꯔꯤꯅ ꯑꯩ ꯃꯗꯨ ꯉꯝꯂꯣꯏ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯕꯂꯥꯠꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯦꯔꯦꯅꯥꯅ ꯊꯦꯡꯃꯟꯈ꯭ꯔꯦ, ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯗꯨꯃꯤꯇ꯭ꯔꯤꯒꯤ ꯂꯝꯕꯤ ꯑꯗꯨꯕꯨ ꯊꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯨꯃꯤꯇ꯭ꯔꯤꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯠꯅꯅꯕ ꯇꯧꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯍꯃꯦꯠꯀꯤ ꯂꯥꯟꯃꯤ ꯈꯔꯁꯨ ꯃꯥꯡꯖꯧꯅꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯕꯂꯥꯠ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯅꯨꯃꯤꯠ ꯇꯥꯈꯤꯕ, ꯅꯨꯃꯤꯠꯅ ꯆꯪꯈꯤꯕ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯆꯪꯈ꯭ꯔꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯒꯤ ꯁꯦꯛꯄꯤ ꯑꯣꯟꯗꯨꯅ ꯄꯥꯏꯊꯣꯔꯛꯏ꯫ ꯑꯁꯣꯝꯗꯅ ꯕꯂꯥꯠꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯆꯤꯡꯕ ꯀꯤꯡꯗꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯎꯃꯪ ꯑꯃꯗ ꯐꯥꯎꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯦꯍꯃꯦꯠꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯦꯍꯃꯦꯠꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯂꯦꯞꯄ ꯂꯩꯇꯅ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯔꯤ꯫ ꯗꯨꯃꯤꯇ꯭ꯔꯤꯅ ꯏꯪꯒ꯭ꯔꯥꯁ ꯑꯃꯗꯤ ꯃꯦꯔꯦꯅꯥꯕꯨ ꯄꯨꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯆꯤꯡꯃꯥꯏ ꯑꯉꯝꯕ ꯑꯃꯅ ꯊꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯦꯍꯃꯦꯠꯀꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯗꯨꯃꯤꯇ꯭ꯔꯤ, ꯃꯦꯔꯦꯅꯥ ꯑꯃꯗꯤ ꯏꯪꯒ꯭ꯔꯥꯁ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏ ꯂꯦꯞꯄꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯕꯂꯥꯠꯁꯨ ꯁꯦꯛꯄꯤ ꯑꯣꯟꯗꯨꯅ ꯄꯥꯏꯔꯛꯂꯒ ꯃꯦꯍꯃꯦꯠꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯊꯪ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯗꯨꯃꯤꯇ꯭ꯔꯤ ꯑꯃꯗꯤ ꯃꯦꯍꯃꯦꯠꯀꯤ ꯂꯥꯟꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯊꯥꯡ ꯌꯥꯟꯅꯔꯝꯃꯤ꯫ ꯃꯦꯍꯃꯦꯠꯀꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯗꯨꯃꯤꯇ꯭ꯔꯤꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯗꯨꯃꯤꯇ꯭ꯔꯤꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡ ꯏꯪꯒ꯭ꯔꯥꯁ ꯑꯃꯗꯤ ꯃꯦꯔꯦꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯄꯗ ꯕꯂꯥꯠꯅ ꯁꯦꯛꯄꯤ ꯑꯣꯟꯗꯨꯅ ꯄꯥꯏꯔꯛꯂꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯀꯤꯍꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯆꯤꯡꯃꯥꯏ ꯑꯗꯨꯗꯒꯤ ꯅꯥꯟꯊꯗꯨꯅ ꯇꯥꯈꯤ꯫ ꯕꯂꯥꯠꯅ ꯗꯨꯃꯤꯇ꯭ꯔꯤꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯗꯨꯃꯤꯇ꯭ꯔꯤꯕꯨ ꯀꯟꯕ ꯉꯝꯍꯧꯈꯤꯗꯦ꯫ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯟꯈꯠꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯄꯤꯔꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯑꯩ ꯊꯥꯗꯣꯛꯂꯣꯏ ꯅꯈꯣꯏꯕꯨ, ꯑꯩꯅ ꯅꯈꯣꯏꯕꯨ ꯑꯗꯨꯃꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏ ꯀꯣꯖꯤꯌꯥ ꯃꯣꯅꯥꯁꯇ꯭ꯔꯤ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯉꯁꯥꯏ ꯕꯂꯥꯠꯅ ꯍꯤꯡꯆꯥꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯀꯤꯍꯟꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯂꯣꯛꯇ ꯇꯥꯈꯤꯕ ꯑꯗꯨ ꯂꯣꯛ ꯃꯄꯥꯟꯗ ꯅꯞꯄꯝꯗꯨꯅ ꯃꯍꯥꯛ ꯂꯣꯛ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯀꯥꯈꯠꯂꯛꯏ꯫ ꯑꯁꯣꯝꯗꯅ ꯀꯣꯖꯤꯌꯥ ꯃꯣꯅꯥꯁꯇ꯭ꯔꯤꯗ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨ
ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯧꯒꯠꯂꯨ ꯂꯥꯏ ꯈꯨꯔꯨꯝꯕꯅ ꯅꯈꯣꯏ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯍꯧꯒꯠꯂꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯍꯧꯒꯠꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯃ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯎꯕꯗꯒꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯚꯂꯥꯠꯅ ꯀꯔꯤꯒꯨꯝꯕ ꯀꯨꯏꯅ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯕ ꯄꯣꯠ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯍꯃꯟꯅ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯎꯠꯂꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯂꯥꯟꯊꯦꯡꯅꯕ ꯆꯠꯈꯤꯕ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯂꯥꯠ ꯑꯁꯤ ꯃꯣꯟꯁꯇꯔ ꯑꯣꯜꯂꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯄꯥꯎ ꯅꯠꯇ꯭ꯔꯒꯅ ꯇꯣꯛꯉꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯃꯤꯁꯤꯡ ꯀꯤꯅꯔꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯦꯍꯃꯠꯅ ꯃꯗꯨ ꯑꯩꯈꯣꯏꯅ ꯌꯥꯔꯕ ꯃꯇꯝꯗꯨꯗ ꯑꯣꯏꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯀꯤꯅꯅꯕꯒꯤ ꯃꯔꯝꯗꯨ ꯎꯠꯂꯕ ꯀꯥꯟꯗ ꯈꯛꯇꯃꯛ ꯀꯤꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯤꯑꯣꯏꯕꯅ ꯀꯩꯗꯧꯅꯨꯡꯗ ꯎꯗ꯭ꯔꯤꯕ ꯄꯣꯠ ꯑꯃꯗ ꯑꯀꯤꯕ ꯐꯥꯎꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯄ꯭ꯂꯥꯟ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯚꯂꯥꯠꯅ ꯑꯣꯜꯂꯦ ꯍꯥꯏꯕ ꯃꯣꯟꯁꯇꯔ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯚꯦꯝꯄꯌꯔ ꯑꯗꯨ ꯎꯍꯟꯗꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯀꯤꯔꯣꯏ ꯍꯥꯏꯕꯗු ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯎꯠꯂꯤ ꯑꯃꯁꯨꯡ ꯃꯗꯨ ꯎꯗꯅꯕꯒꯤꯗꯃꯛ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯃꯤꯠ ꯄꯨꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯂꯝꯖꯤꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕ ꯑꯁꯤ ꯀꯣꯖꯤꯌꯥ ꯃꯣꯅꯥꯁꯇꯔꯤ ꯑꯗꯨꯅꯤ ꯃꯐꯝ ꯑꯗꯨꯗ ꯚꯂꯥꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯃꯊꯪ ꯃꯊꯪ ꯊꯣꯛꯂꯛꯏ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯚꯂꯥꯠꯅ ꯃꯈꯣꯡ ꯀꯥꯟꯊꯣꯛꯀꯦ ꯇꯧꯔꯝꯕ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯍꯟꯖꯤꯟꯈꯤ ꯃꯗꯨꯗ ꯂꯥꯏꯅꯤꯡꯕ ꯃꯣꯡ ꯑꯗꯨꯅ ꯚꯂꯥꯠꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯚꯂꯥꯠꯅꯁꯨ ꯃꯍꯥꯛꯄꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯚꯂꯥꯠꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯂꯥꯏꯅꯤꯡꯕ ꯃꯣꯡ ꯑꯗꯨꯗ ꯃꯉꯛ ꯅꯣꯝꯃꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯅꯤꯡꯕ ꯃꯪ ꯑꯗꯨꯅ ꯚꯂꯥꯠꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯇꯨꯅ ꯚꯂꯥꯠꯄꯨ ꯌꯦꯡꯉꯝꯃꯤ ꯚꯂꯥꯠ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯐꯪꯗꯕ ꯃꯐꯝꯁꯤꯡꯗ ꯂꯤꯠ ꯂꯤꯠꯇꯨꯅ ꯆꯪꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯝꯕ ꯃꯐꯝ ꯑꯃꯗ ꯌꯧꯁꯤꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕ ꯃꯪ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯥꯏꯅꯤꯡꯕ ꯃꯪ ꯑꯗꯨꯅ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯄ꯭ꯔꯤꯟꯁ ꯚꯂꯥꯠ ꯚꯦꯝꯄꯌꯔꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯁꯤꯜꯚꯔ ꯑꯃꯗꯤ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯅ ꯁꯣꯛꯍꯟꯕ ꯉꯝꯃꯤ ꯑꯗꯨꯒ ꯅꯪꯗꯤ ꯍꯧꯖꯤꯛꯁꯨ ꯍꯣꯂꯤ ꯀ꯭ꯔꯣꯁꯀꯤ ꯁꯛꯇꯤ ꯑꯃꯠꯇ ꯅꯪꯉꯣꯟꯗ ꯐꯥꯎꯗ꯭ꯔꯤ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯅꯍꯥꯛ ꯃꯤꯑꯣꯏꯕꯒꯤ ꯏ ꯊꯛꯇ꯭ꯔꯤ ꯍꯥꯏꯕꯅꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯔꯝꯃꯤ ꯂꯥꯏꯅꯤꯡꯕ ꯃꯪ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯪꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯅꯪꯕꯨ ꯍꯥꯠꯆꯒꯦ ꯆꯥꯟꯕꯤꯗꯨꯅ ꯑꯃꯨꯛꯇꯪ ꯌꯥꯕꯤꯌꯨ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯤꯡꯕꯨ ꯉꯥꯡꯅꯔꯦ ꯂꯥꯏꯅꯤꯡꯕ ꯃꯪ ꯂꯨꯁꯤꯌꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛꯁꯨ ꯅꯍꯥꯛ ꯏꯁꯣꯔꯗ ꯆꯪꯖꯕꯒꯤ ꯃꯇꯝ ꯂꯩꯔꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯚꯂꯥꯠꯅ ꯂꯨꯁꯤꯌꯟ ꯅꯈꯣꯏꯅ ꯉꯝꯕ ꯍꯥꯏꯕꯕꯨ ꯆꯦꯟꯕ ꯑꯁꯤ ꯈꯛꯇꯅꯤ ꯍꯥꯏꯔꯝꯃꯤ ꯂꯥꯏꯅꯤꯡꯕ ꯃꯪ ꯂꯨꯁꯤꯌꯟꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯕꯒꯤ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ ꯃꯗꯨꯗꯒꯤ ꯆꯪꯉꯛꯄ ꯃꯉꯥꯜ ꯑꯗꯨꯅ ꯚꯂꯥꯠꯀꯤ ꯃꯁꯥꯗ ꯌꯩꯔꯝꯃꯤ ꯚꯂꯥꯠꯀꯤ ꯃꯁꯥ ꯑꯗꯨ ꯇꯥꯡꯒꯣꯏ ꯄꯥꯏꯊꯣꯛꯄꯒꯨꯝ ꯃꯆꯦꯠ ꯃꯆꯦꯠ ꯄꯥꯏꯊꯣꯛꯄ ꯍꯧꯔꯛꯏ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯀꯣꯏꯕꯗ ꯂꯩꯔꯝꯂꯤꯕ प्रजाꯁꯤꯡ ꯑꯗꯨ ꯀꯤꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ ꯚꯂꯥꯠ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯒꯤ ꯆꯩꯅꯥ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯝꯃꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯣꯟꯁꯇꯔꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯃꯦꯗꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯝꯃꯤ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨ ꯏꯀꯣꯏ ꯀꯣꯏꯁꯟꯗꯨꯅ ꯃꯩ ꯊꯥꯕ ꯍꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯅꯥꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇ ꯆꯥꯟꯕꯤꯗꯨꯅ ꯇꯥꯕꯤꯌꯨ ꯃꯍꯥꯛ ꯑꯁꯦ ꯅꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯅꯤ ꯃꯍꯥꯛ ꯑꯁꯦ ꯅꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯅꯤ ꯍꯥꯏꯗꯨꯅ ꯑꯉꯧꯕꯤꯒꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕꯗꯨ ꯑꯃꯇꯪꯗꯤ ꯃꯉꯣꯟꯗꯒꯤ ꯇꯥꯈꯤꯁꯤ ꯃꯗꯨꯇꯪ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯗ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯅ ꯇꯥꯗ꯭ꯔꯗꯨꯅ ꯃꯣꯟꯁꯇꯔ ꯑꯁꯤꯕꯨ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯂꯥꯎꯅꯗꯨꯅ ꯚꯂꯥꯠꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯃꯩꯅ ꯀꯟꯅ ꯊꯥꯒꯠꯂꯝꯃꯤ ꯃꯗꯨꯗ ꯃꯦꯔꯅꯥꯅ ꯃꯍꯥꯛ ꯑꯁꯦ ꯅꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯕ ꯇꯥꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯕꯤꯔꯝꯗꯦ ꯀꯥ ꯑꯗꯨ ꯃꯩꯅ ꯌꯥꯝꯅ ꯀꯟꯅ ꯆꯥꯛꯂꯛꯄ ꯃꯇꯝꯗ ꯚꯂꯥꯠ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯋꯥꯕ ꯈꯣꯟꯖꯦꯜ ꯑꯀꯤꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯔꯦꯅꯥꯕꯨꯁꯨ ꯂꯥꯟꯃꯤ ꯑꯃꯅ ꯅꯥꯀꯟꯗ ꯄꯨꯊꯣꯔꯛꯂꯝꯃꯤ ꯃꯗꯨꯗ ꯃꯦꯔꯦꯅꯥꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯔꯝꯃꯤ
Ngaihak mei tharaba matung mei adu thabagi paikhalakpa maikhu aduna numitki mangal adu khanjalami maduda bala tumina laikhre Merenana mahaki machanupa adubu mahaki kaada pusalaga thonglonjalaga thamucho haiduna mahaki manai nupi amada hairmi mahaki manai nupi aduna Merenagi machanupa Ingrasbu makoigi ka yaunanaba pusalami ka adu yaudringaida ka adugi mamangdagi makoi anisu balatki mawong mato adu yengami tasengbadi Merenana balatna oigidoribe sakpham adu mahaki machanupada uhanningsdabani asumna mai marak adudagi balat mawai mamit mai isak sak tuna thokli aduga mahakna masira nakoina prince amada utkadaba nakoigi tawbimal nakoigi minungsi nakoigi ikai khumnaba adu masira apang masa nakoina hinglibase nakoina lanthengnaba ngambagini haiduna khanbra nakoina hujik hinglibase aina maram oraga hinglibani aina nakoibu kannanabgidamak tawruribase masina nakoi hingbani haiduna yamna sauna lawrami mai saklaba usuk ama lokthori Tanja aduda Merenana changsilaktuna balatki thabakta mahaki makhut adu thamlaga balatpu khamtharami Merenana nangna hujik uliba sakpham ase nangna te hayaklami maduda balat Merenada yenglamlaba matung mahakna akoibada yenglakpada mahaki machanupana mangonda munna yenglamba adu mahakna urami madudagi mahak makhutta pairamba utup adu langthoklami aduga leiriba miyoising aduda Nangi leifamsingda hanjallo aibu thajau haujiksu karisu kidingai leitri hairmi haibadi mahakna leiriba makhaidi karisu kiningai leiti haibaduni asumna mathangi sinda balat laisang aduda changlaktuna isorda khurumjarami mahakna isor nahakna aibu amamba sibu lanthengnabada nahaki pangal sakti adu pibiyu aina tawriba changyeng asi nong matanga hena pibikho aina nangonda haijari haiduna mahakna isorda haijarami tanja aduda balatki machanapa Ingrasu mahakna leiriba mpham aduda laklami mahakna mapagi manakta changsilaklaga nahak narabra karigumba nang naba tarabadi masina nangonda karigumba kharadang orabasu kanagani haiduna chanaba karigumba pot khara mahakna mapada pirami balana pot adu lawrami aduga mahaki machanupa adubu mahaki manakta phammu haiduna phamhallaga mahakna purakliba chanaba adu tangkhai ama siatuna machanupada piraga pijarami balana makha tarduna nahak afaba lamjingba miyoy ma soidana oirakani maramdi nahak nasagi khandringi mamangda nangna atopa misingi khalli maduda Ingrasna makha taraga aibu kannanawgidamak tarksingna lakpa matamda nahakna tarksingbu thingi madugidamakta natra nahak naribase chumdrabra haiduna hanglami maduda balana chummi aina makoi amuka lakpa tarabasu amuka su thingani hairmi asumna Ingrasna mahaki mapa balata konjermi mathangi sinda balat amedi Merena ulli balatna Mehmet ki miyoising ayamani yausalakle numitsu thoklaklagani karigumba numit asina tholokpa tarabadi aigi sakti sing asisu loina mangkhragani karigumba handaki lan asi aikoina ngamdaba tarabadi hairakpa matamda Merenana aina nangi nakanda leptuna sidri phawba lanthengnagani hairmi maduda balatna noklaga nahakna sikrabadi aina lanthengnagedoriba kutingmado aigi aroiba oiragani hairmi maduda Merenana aikoina afaba mama mapa ama oibagi tawpham thokpa khudingmak tawre kingdom masida leriba angang khudingmak pusu aikoina kalle masidagi henba karisu tawningai leitre maduda balana handaki mapok stadi lainga u haina tamlamdrama wale hairmi maduda Merenana makoinina luhongma matamda wasakna kibasing adu hainarami mathangi sinda Mehmet ki lanmi singna changsilakpa adu ulli aduga balatchu lanmi singi marak adu thoklei balana makoigi lanbanadu leptuna yengba matamda sekpi ama pairakpa uramki madudagi mahakna makoigi monastery adugi tower aduda sekpi mayam ama yombadu urami mahaki wakhalda sekpi sing aduna lanthengnage habagi wakhal ama laklami mahakna sekpi sing adubu mahaki shaktina kaurami mahakna sekpi sing adu sizinaduna mamit punsinna purakliba Turkey lanmi sing adugi marakta landaba horami sekpi ki jabun kaya ama semgatuna mahakna Turkey lanmi sing adubu sakhairami madugi matung mahaksu sekpi onduna paitharaklaga Mehmet pu makhada singtharami mahakna Mehmet ki manakta mahakpu hatlage haiduna changsilubu matamda lermliba misak adu
ꯃꯦꯍꯃꯠꯀꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯑꯗꯨꯒ ꯃꯦꯍꯃꯠꯇꯤ ꯑꯣꯏꯔꯝꯈꯤꯗꯦ꯫ ꯑꯁꯣꯝꯗꯅ ꯃꯦꯍꯃꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯣꯅꯥꯁꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯝꯃꯤ ꯑꯗꯨꯒ ꯃꯣꯅꯥꯁꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯍꯥꯠꯄ ꯍꯧꯔꯛꯏ꯫ ꯃꯗꯨꯒ ꯂꯣꯏꯅꯅ ꯕꯂꯥꯠ ꯃꯃꯥꯏ ꯑꯗꯨ ꯂꯩꯈꯠꯇꯨꯅ ꯌꯦꯡꯂꯛꯄꯗ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯈꯔ ꯊꯣꯛꯂꯛꯄ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯦꯍꯃꯠꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯏꯪꯒ꯭ꯔꯥꯁ ꯑꯃꯗꯤ ꯃꯦꯔꯥꯅꯥꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯦꯔꯥꯅꯥ ꯑꯃꯗꯤ ꯏꯪꯒ꯭ꯔꯥꯁ ꯃꯣꯅꯥꯁꯇ꯭ꯔꯤ ꯑꯗꯨꯒꯤ ꯇꯋꯥꯔ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯝꯕꯥꯛ ꯑꯗꯨꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯦꯍꯃꯠꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯏꯪꯒ꯭ꯔꯥꯁ ꯑꯃꯗꯤ ꯃꯦꯔꯥꯅꯥꯗ ꯅꯈꯣꯏꯅ ꯆꯦꯟꯕ ꯄꯥꯝꯂꯕꯗꯤ ꯑꯗꯨꯝ ꯆꯦꯜꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯔꯥꯅꯥꯕꯨ ꯃꯕꯨꯛꯇ ꯀꯤꯟꯅ ꯊꯤꯜꯂꯕ ꯃꯇꯨꯡ ꯇꯋꯥꯔ ꯑꯗꯨꯒꯤ ꯐꯝꯕꯥꯛ ꯑꯗꯨꯗꯒꯤ ꯀꯥꯎꯊꯔꯝꯃꯤ꯫ ꯃꯦꯔꯥꯅꯥ ꯇꯋꯥꯔ ꯑꯗꯨꯒꯤ ꯐꯝꯕꯥꯛ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯏꯪꯒ꯭ꯔꯥꯁꯄꯨꯅ ꯃꯦꯍꯃꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯃꯦꯔꯥꯅꯥꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯂꯥꯠ ꯁꯦꯛꯄꯤ ꯑꯣꯟꯗꯨꯅ ꯄꯥꯏꯈꯠꯂꯛꯏ꯫ ꯃꯍꯥꯛꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯅꯥꯁꯨ ꯀꯟꯅ ꯀꯥꯈꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯍꯃꯠꯀꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯏꯟꯙꯅꯅꯕ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯕꯂꯥꯠꯅ ꯁꯦꯛꯄꯤ ꯑꯣꯟꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯇꯋꯥꯔ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯏꯟꯊꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯐꯪꯕ ꯍꯧꯔꯛꯂꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯦꯔꯥꯅꯥꯁꯨ ꯃꯍꯥꯛꯅ ꯌꯥꯜꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯃꯁꯥ ꯇꯪꯈꯥꯏ ꯑꯃꯅ ꯁꯦꯛꯄꯤ ꯑꯣꯜꯂꯒ ꯃꯁꯥ ꯇꯪꯈꯥꯏ ꯑꯃꯅ ꯃꯤ ꯑꯣꯏꯔꯒ ꯃꯦꯔꯥꯅꯥꯅ ꯇꯥꯈ꯭ꯔꯤꯕ ꯑꯗꯣ ꯃꯍꯥꯛꯅ ꯇꯥꯟꯊꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯦꯔꯥꯅꯥꯕꯨ ꯇꯥꯟꯕ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯂꯥꯝꯕꯗꯁꯨ ꯃꯦꯔꯥꯅꯥꯕꯨ ꯐꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯥꯏꯊꯃꯤꯟꯅꯔꯛꯂꯕ ꯃꯇꯨꯡ ꯃꯦꯔꯥꯅꯥ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯕꯂꯥꯠꯁꯨ ꯃꯈꯥ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯦꯔꯥꯅꯥꯕꯨ ꯀꯣꯟꯈꯠꯂꯝꯃꯤ꯫ ꯕꯂꯥꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯦꯔꯥꯅꯥꯕꯨ ꯀꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯦꯍꯃꯠꯅ ꯎꯔꯝꯃꯤ꯫ ꯕꯂꯥꯠꯀꯤ ꯃꯆꯥꯅꯨꯄꯥ ꯏꯪꯒ꯭ꯔꯥꯁꯅꯁꯨ ꯎꯔꯝꯃꯤ꯫ ꯃꯦꯍꯃꯠꯅ ꯕꯂꯥꯠꯀꯤ ꯃꯆꯥꯅꯨꯄꯥ ꯏꯪꯒ꯭ꯔꯥꯁꯄꯨ ꯄꯨꯔꯒ ꯃꯈꯣꯏꯒꯤ ꯀꯦꯝ ꯑꯗꯨꯗ ꯍꯟꯅꯅꯕ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔꯅ ꯃꯣꯅꯥꯁꯇ꯭ꯔꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯂꯥꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯈꯥꯛꯄ ꯂꯩꯇꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇ ꯈꯥꯛꯄ ꯂꯩꯇꯅ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯕꯂꯥꯠꯅ ꯃꯦꯔꯥꯅꯥ ꯅꯍꯥꯛ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯅꯍꯥꯛ ꯑꯁꯨꯝꯅ ꯇꯧꯒꯅꯨ꯫ ꯅꯍꯥꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯈꯣ꯫ ꯑꯩꯅ ꯅꯍꯥꯛ ꯌꯥꯎꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯦꯔꯥꯅꯥꯕꯨ ꯀꯣꯟꯈꯠꯇꯨꯅ ꯃꯍꯥꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯅꯥꯅ ꯊꯣꯛꯂꯛꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯇꯪꯈꯥꯏ ꯈꯔ ꯍꯦꯟꯅ ꯊꯣꯛꯂꯛꯄ ꯑꯗꯨ ꯃꯦꯔꯥꯅꯥꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯦꯔꯥꯅꯥꯅ ꯅꯍꯥꯛꯅ ꯃꯈꯣꯏꯕꯨ ꯊꯤꯡꯕꯒꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ꯫ ꯑꯩꯒꯤ ꯏ ꯑꯁꯤ ꯊꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯑꯩ ꯉꯝꯂꯣꯏ꯫ ꯑꯩ ꯅꯪꯕꯨ ꯍꯥꯠꯄ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯦꯔꯥꯅꯥꯅ ꯑꯩꯗꯤ ꯍꯥꯟꯅꯅ ꯁꯤꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯃꯍꯥꯛꯄꯨ ꯀꯜꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯕꯂꯥꯠꯅ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯦꯔꯥꯅꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛꯃꯛ ꯇꯧꯔꯣ ꯑꯩꯒꯤ ꯏꯁꯤ ꯍꯧꯖꯤꯛꯃꯛ ꯊꯛꯂꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯚꯦꯝꯄꯤꯌꯔ ꯃꯥꯁꯇꯔ ꯑꯗꯨꯅ ꯃꯍꯥꯛ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯒꯅꯤ ꯃꯍꯥꯛ ꯐ꯭ꯔꯤ ꯑꯣꯏꯔꯒꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯂꯥꯠ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯒ ꯃꯦꯔꯥꯅꯥꯒꯤ ꯃꯉꯛꯁꯝꯗ ꯆꯤꯛꯇꯨꯅ ꯏ ꯊꯛꯂꯝꯃꯤ꯫ ꯕꯂꯥꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯊꯃꯣꯏ ꯀꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯈꯪꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯁꯇꯔ ꯚꯦꯝꯄꯤꯌꯔ ꯑꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯅꯨꯡꯁꯥꯒꯤ ꯃꯉꯥꯟꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛ ꯐ꯭ꯔꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯂꯥꯠ ꯃꯈꯣꯏꯒꯤ ꯃꯣꯅꯥꯁꯇ꯭ꯔꯤ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯣꯛꯇꯨꯅ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯏ ꯄꯤꯊꯛꯇꯨꯅ ꯃꯈꯣꯏꯕꯨ ꯂꯃꯟ ꯈꯨꯝꯅꯅꯕꯒꯤ ꯃꯈꯣꯏꯕꯨꯁꯨ ꯃꯍꯥꯛꯀꯨꯝꯅ ꯚꯦꯝꯄꯤꯌꯔꯒꯤ ꯃꯄꯥꯡꯒꯜ ꯑꯗꯨ ꯐꯪꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯍꯥꯛꯄꯨ ꯂꯣꯔꯗ ꯏꯝꯄꯦꯂꯔ ꯁꯟ ꯑꯣꯐ ꯗ ꯗ꯭ꯔꯥꯒꯣꯟ ꯍꯥꯏꯔꯒ ꯈꯪꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯦꯠꯈꯤꯕ ꯃꯍꯥꯛꯅ ꯃꯤ ꯂꯤꯁꯤꯡ ꯍꯥꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯈꯤꯕ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯊꯣꯛꯄ ꯎꯠꯂꯤ꯫ ꯍꯥꯏꯔꯤꯕ ꯐꯨꯔꯤꯠ ꯑꯗꯨꯅꯤ ꯉꯁꯥꯏ ꯃꯆꯥꯅꯨꯄꯥꯅ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯊꯝꯕ ꯃꯐꯝꯗ ꯆꯪꯂꯛꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯕꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤꯕꯗ ꯃꯍꯥꯛꯅ ꯀꯨꯏꯅ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯕ ꯄꯣꯠ ꯑꯃꯒꯨꯝꯕ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯨꯝꯈꯤꯕ ꯑꯗꯨꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯪ ꯁꯤꯟꯗ ꯍꯥꯏꯔꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯦꯔꯥꯅꯥꯕꯨ ꯂꯩꯔꯣꯟ ꯆꯜꯂꯝꯃꯤ꯫ ꯃꯦꯍꯃꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯂꯥꯟꯁꯪꯁꯤꯡ ꯑꯗꯨ ꯇꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯈꯥꯛ-ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯃꯥꯏꯀꯩ ꯑꯃ ꯃꯝꯅ ꯆꯪꯉꯛꯄꯗꯨ ꯃꯦꯍꯃꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯦꯍꯃꯠꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯄ꯭ꯔꯤꯟꯁ ꯑꯗꯨꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯁꯛꯇꯤꯅ
ꯂꯩꯆꯤꯟꯁꯤꯡꯅ ꯀꯨꯞꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯁꯥꯏ ꯄ꯭ꯔꯤꯟꯁ ꯑꯗꯨꯅ ꯚꯝꯄꯤꯌꯔ ꯑꯣꯜꯍꯟꯈꯤꯕ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯦꯍꯃꯠꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯍꯧꯔꯝꯃꯤ꯫ ꯚꯦꯝꯄꯤꯌꯔ ꯑꯣꯜꯂꯕ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯏ ꯆꯨꯞꯄ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯕꯂꯥꯠ ꯃꯦꯍꯃꯠꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯦꯍꯃꯠꯅ ꯚꯦꯝꯄꯤꯌꯔ ꯑꯁꯤ ꯁꯤꯜꯚꯔ ꯃꯔꯛ ꯑꯃꯗꯤ ꯁꯤꯜꯚꯔꯗ ꯃꯄꯥꯡꯒꯜ ꯁꯣꯟꯊꯩ ꯍꯥꯏꯕꯗꯨ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡ ꯑꯗꯨ ꯁꯤꯜꯚꯔ ꯀꯣꯏꯟ ꯃꯌꯥꯝ ꯑꯃ ꯆꯥꯏꯊꯣꯛꯂꯝꯃꯤ꯫ ꯕꯂꯥꯠꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯎꯔꯤꯕꯁꯤꯡ ꯑꯗꯨ ꯁꯤꯜꯚꯔ ꯑꯗꯨꯗꯒꯤ ꯀꯥꯞꯊꯣꯔꯛꯄ ꯃꯉꯥꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯤꯡ ꯃꯔꯥꯡ ꯃꯃꯤ ꯏꯁꯥꯝ ꯁꯥꯝꯂꯝꯃꯤ꯫ ꯃꯦꯍꯃꯠꯀꯤ ꯀꯥ ꯑꯗꯨꯒꯤ ꯅꯥꯀꯟꯗꯒꯤ ꯕꯂꯥꯠꯀꯤ ꯃꯆꯥꯅꯨꯄꯥ ꯏꯪꯒ꯭ꯔꯥꯁꯅ ꯃꯄꯥꯕꯨ ꯀꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯍꯃꯠꯅ ꯃꯍꯥꯛꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯂꯥꯠ ꯑꯃꯗꯤ ꯃꯦꯍꯃꯠ ꯁꯤꯜꯚꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯥꯡ ꯌꯥꯅꯔꯝꯃꯤ꯫ ꯕꯂꯥꯠ ꯁꯤꯜꯚꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯈꯣꯏ ꯑꯅꯤ ꯂꯥꯟꯊꯦꯡꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯐꯖꯅ ꯎꯕ ꯉꯝꯂꯝꯗꯦ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯦꯍꯃꯠꯅ ꯕꯂꯥꯠꯄꯨ ꯉꯝꯂꯞꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯕꯂꯥꯠꯄꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯐꯨꯔꯕ ꯃꯇꯨꯡ ꯃꯁꯤꯒꯤ ꯃꯣꯟꯁꯇꯔꯁꯤꯔ ꯑꯩꯒꯤ ꯃꯤꯁꯤꯡꯕꯨ ꯀꯤꯍꯜꯂꯤꯕꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯍꯃꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯍꯥꯛꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯕ ꯉꯝꯈꯤꯒꯅꯤ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠꯅ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯃꯤꯡꯕꯨ ꯍꯤꯁꯇ꯭ꯔꯤꯒꯤ ꯂꯥꯏꯔꯤꯛꯇꯒꯤ ꯃꯨꯠꯊꯠꯇ꯭ꯔꯤ ꯐꯥꯎꯕꯗ ꯑꯩ ꯈꯥꯡꯈꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯕ ꯃꯑꯣꯡꯗ ꯐꯨꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯕ ꯃꯇꯨꯡ ꯃꯦꯍꯃꯠꯅ ꯅꯥꯀꯟꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯁꯤꯜꯚꯔꯒꯤ ꯈꯥꯎꯁꯤꯡ ꯑꯗꯨ ꯊꯥꯡꯅ ꯀꯛꯊꯗꯨꯅ ꯕꯂꯥꯠꯀꯤ ꯃꯃꯤꯠ ꯊꯛꯍꯟꯕꯗ ꯅꯠꯇꯅ ꯕꯂꯥꯠꯄꯨ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯝꯃꯤ꯫ ꯕꯂꯥꯠꯄꯨ ꯃꯍꯥꯛꯅ ꯂꯩꯃꯥꯏꯗ ꯇꯥꯍꯜꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯕꯂꯥꯠꯀꯤ ꯃꯆꯥꯅꯨꯄꯥ ꯏꯪꯒ꯭ꯔꯥꯁꯅ ꯃꯄꯥꯕꯨ ꯀꯧꯔꯛꯏ꯫ ꯃꯗꯨꯗ ꯃꯦꯍꯃꯠꯅ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯁꯤ ꯌꯦꯡꯖꯍꯧꯔꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯦꯍꯃꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯎꯇꯦꯛ ꯑꯃ ꯊꯦꯛꯇꯨꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯍꯥꯔꯠꯇ ꯃꯁꯤꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯕꯗꯤ ꯑꯇꯣꯞꯄ ꯀꯅꯥꯃꯠꯇꯅ ꯍꯥꯠꯇ꯭ꯔꯤꯕ ꯃꯑꯣꯡꯗ ꯃꯗꯨꯅ ꯍꯥꯠꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯍꯥꯠ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯑꯗꯨꯅ ꯂꯣꯔꯗ ꯏꯝꯄꯦꯂꯔꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯁꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯂꯣꯔꯗ ꯏꯝꯄꯦꯂꯔ ꯍꯥꯏꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯕꯂꯥꯠꯄꯨ ꯀꯔꯤꯒꯤꯗꯃꯛ ꯂꯣꯔꯗ ꯏꯝꯄꯦꯂꯔ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯅ ꯃꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯀꯌꯥꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡ ꯇꯥꯅ ꯊꯤꯟꯗꯠꯂꯕ ꯃꯇꯨꯡ ꯊꯤꯜꯂꯒ ꯂꯩꯃꯥꯏꯒꯤ ꯃꯊꯛꯇ ꯇꯥꯒꯤ ꯃꯆꯤꯟ ꯑꯗꯨꯅ ꯊꯤꯜꯂꯒ ꯌꯨꯡꯈꯠꯇꯨꯅ ꯊꯝꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯂꯣꯔꯗ ꯏꯝꯄꯦꯂꯔ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯂꯥꯠ ꯑꯃꯗꯤ ꯃꯦꯍꯃꯠ ꯎꯇꯦꯛ ꯑꯗꯨ ꯃꯈꯣꯏꯅꯤ ꯃꯨꯛꯅꯔꯝꯃꯤ꯫ ꯕꯂꯥꯠꯅ ꯁꯦꯛꯄꯤ ꯑꯣꯟꯗꯨꯅ ꯄꯥꯏꯈꯠꯂꯛꯂꯒ ꯃꯦꯍꯃꯠꯇ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯎꯇꯦꯛ ꯑꯗꯨꯅ ꯃꯦꯍꯃꯠꯇ ꯊꯤꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯂꯥꯠꯅ ꯃꯦꯍꯃꯠꯀꯤ ꯃꯉꯛꯇ ꯆꯤꯛꯇꯨꯅ ꯃꯍꯥꯛꯀꯤ ꯏ ꯑꯗꯨ ꯆꯨꯞꯂꯒ ꯃꯦꯍꯃꯠꯄꯨ ꯍꯥꯠꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯣꯔꯗ ꯏꯝꯄꯦꯂꯔ ꯁꯟ ꯑꯣꯐ ꯗ ꯗ꯭ꯔꯥꯒꯣꯟ ꯍꯥꯏꯕꯗꯨ ꯑꯩ ꯑꯣꯏꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯗ꯭ꯔꯥꯀꯨꯂꯥ ꯁꯟ ꯑꯣꯐ ꯗꯦꯚꯤꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯍꯃꯠꯄꯨ ꯍꯥꯠꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯄꯨꯗꯨꯅ ꯕꯂꯥꯠ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯦꯍꯃꯠꯀꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯍꯤꯡꯂꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯚꯦꯝꯄꯤꯌꯔ ꯑꯣꯟꯍꯟꯈꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯃꯍꯥꯛꯀꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯝꯕ ꯑꯍꯟ ꯑꯗꯨꯗ ꯀꯔꯝꯍꯥꯏꯅ ꯇꯧꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩ ꯑꯍꯟ ꯑꯣꯏꯕꯒꯤ ꯏꯊꯤꯟ ꯑꯗꯨ ꯑꯩꯉꯣꯟꯗ ꯐꯥꯎꯗꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯂꯥꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯈꯣꯏ ꯀꯌꯥ ꯂꯦꯝꯍꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯑꯦꯗꯚꯥꯏꯖꯔ ꯑꯗꯨꯅ ꯀꯅꯥꯃꯠꯇ ꯂꯦꯝꯍꯧꯗ꯭ꯔꯦ, ꯂꯦꯝꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯅꯍꯥꯛꯀꯤ ꯅꯆꯥꯁꯤ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯂꯥꯠ ꯑꯀꯣꯏꯕꯗ ꯀꯣꯌꯦꯡ ꯌꯦꯡꯉꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯍꯥꯠꯀꯗꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯃꯉꯣꯟꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛꯅ ꯚꯦꯝꯄꯤꯌꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯥꯈꯤꯕꯁꯤꯡꯗꯨ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯄ꯭ꯔꯤꯟꯁ ꯑꯃ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯨꯡꯁꯤꯕ, ꯑꯁꯥꯎꯕ, ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯇꯨꯅ ꯅꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯄꯦꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯗු ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯕꯂꯥꯠꯀꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯝꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯣꯟꯕ ꯚꯦꯝꯄꯤꯌꯔ ꯑꯗꯨꯅ ꯕꯂꯥꯠꯀꯤ ꯃꯆꯥꯅꯨꯄꯥ ꯏꯪꯒꯤꯔꯥꯁꯄꯨ ꯍꯥꯠꯀꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯕꯂꯥꯠꯅ ꯃꯍꯥꯛꯄꯨ ꯇꯥ ꯑꯃꯅ ꯊꯤꯟꯗꯨꯅ ꯅꯍꯥꯛꯅ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯥ ꯍꯥꯏꯔꯒ ꯇꯥ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯈꯤꯜꯂꯒ ꯃꯍꯥꯛꯄꯨ ꯃꯊꯛꯇ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯀꯣꯏꯕꯗꯨꯗ ꯂꯩꯔꯝꯕ ꯚꯦꯝꯄꯤꯌꯔꯁꯤꯡ ꯑꯗꯨꯅꯁꯨ ꯏꯪꯒ꯭ꯔꯥꯁꯄꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯂꯥꯏꯅꯤꯡꯕ ꯃꯪ ꯂꯨꯁꯤꯌꯟꯅ
mahaki Jesus ki cross aduna vampire sing adubu tanthoklaga Balatagi Ingraspu launganaba hotnarami haibadi Balata Ingraspu mangonda sinarao hojik matam leitre harami matam aduda Balatna Ingraspu nungsina yengjerami aduga Ingrasna su ai nahakpu thadoktuna chatpa ngamloi haiduna kapjarami Balatna nang mahaka chalo nang mahaki nakandagi sungjet chathokanu nangna khangjalu madudi aina matam punamakta nangbu dum nungsiduna leigani harami Ingras yaningda Lucian gi manakta Lucian ga loidana chatkirami madugi matung Balatna nongthaklomda onkhattuna Mirena haujikti mahak khudong thiningai oidre haraga mahaki sakti na ngasai khumjan khiba numit ki mangal adu hangdoroklami matam aduda akoibada leremliba vampire sing adu tangoi tabagum upun onki Balatchu masammana amadi mamai mamina chingba sakhekpa horakhi asumna Balana oiriba mato adu machanupa Ingras na su urami Balat leimaida tadana tukre asumna Ingras pu ningthau hapkre aduga asomnana ngasai Balat pu seba tokjage haikiba nupa aduna Balat ki sakthekleba masa adu pusinduna mahaki makuttagi I pitaktuna Balat pu hingat halami asumna Balat mapong mapok khudingda siba naidana lerami aduga mathangi sinda ulliba sina modern day gi London gi mafam amadani mahakna Mirena ga masak chak manaba nupi ama thengnarami aduda mahakna mahaki manakta changsillaga yamna phajai hairami maduda nupi aduna ngakna yenglakpa matamda leising asini hairami nupi aduna mahak kadaidagi no haiduna hanglami maduda mahakna arapa mafam amadagi ni haiduna khumlami asumna makoini nokminnaduna nupi aduna khwaidagi pamjaba sairengi matek ama mamangi mapokta makoigi luhongbada wasakna khiba wahai pareng adu hairami maduda nupi aduna aina khwaidagi pamjaba sairengni madu hairami aduga nupi aduna mahaki maming Mina kawi haina su hairami makoi ani na tawriba mataw adu mamangda Balat pu vampire ulhankhiba master vampire aduna lapna yengami Balat amadi Mina makoi ni punna chatki makoi ni gi matung inna aduna master vampire aduna su let's the game begin hairaga film asi loisinki mayang masigi explanation asi munna tabiraba matung explanation tawriba film asigi manungdagi question manga khaktang hangjagani hairiba question adu sumna pakhom pibir paisili nausingda lotari olaba matung lupa chamanga gi mana pijagani aduna mayam ms diary gi whatsapp number 7005845355 hairiba sida isagi ming address na chingba hapiduna answer sing adu thabiru soikiba lankiba yorbasu ngakpinanaba amukana ms diary na yengbiriba amadi tabiriba khudingmakta amuka hanna su haijeri